ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯈꯨꯜ ꯑꯃꯗ ꯇꯣꯝꯕꯤꯔꯩ ꯀꯧꯕꯤ ꯃꯋꯥ ꯄꯪꯅꯥꯏꯗ ꯅꯥꯏꯒꯟꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯗ ꯑꯃꯨꯛ ꯄꯪꯄꯥꯟꯗ ꯄꯥꯜꯂꯕ ꯇꯨꯡꯗ ꯀꯥꯏꯅꯊꯪꯗ ꯑꯄꯪꯕ ꯅꯨꯄꯥ ꯃꯇꯨ ꯂꯩꯈꯤꯗ꯭ꯔꯕ ꯀꯨꯏꯗ꯭ꯔꯤꯕ ꯑꯃꯗ ꯍꯦꯛꯇ ꯅꯝꯂꯩ ꯂꯩꯁꯤꯜꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯇꯣꯝꯕꯤꯔꯩꯗꯨ ꯀꯩꯊꯦꯜ ꯀꯥꯔꯨꯔꯒ ꯍꯜꯂꯛꯄꯗ ꯈꯔ ꯊꯦꯡꯗꯣꯛꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯊꯦꯡꯂꯦ ꯍꯥꯏꯅ ꯇꯐꯤꯡ ꯂꯥꯛꯂꯤꯕꯗꯨꯒꯤ ꯃꯃꯥꯡ ꯑꯣꯏꯔꯞꯅ ꯅꯨꯄꯤ ꯈꯔꯁꯨ ꯇꯍꯥ ꯆꯠꯂꯤꯕꯗꯨꯗ ꯃꯥꯁꯨ ꯃꯇꯣꯝꯇ ꯆꯠꯂꯝꯕꯗꯨ ꯈꯔ ꯁꯥꯐꯔꯦ ꯃꯈꯣꯏꯒ ꯆꯠꯃꯤꯟꯅꯒꯦ ꯈꯟꯅ ꯈꯣꯟꯖꯦꯜꯗꯨ ꯀꯜꯂꯞꯅ "ꯍꯣꯡꯕꯥꯡꯗ ꯆꯠꯂꯤꯕ ꯏꯆꯦ ꯏꯅꯦꯝ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ, ꯑꯩꯁꯨ ꯅꯣꯏꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤꯕ"꯫ ꯇꯣꯝꯕꯤꯔꯩꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯃꯌꯥꯝ ꯆꯠꯂꯤꯕꯗꯨꯗꯒꯤ ꯃꯕꯨꯛꯆꯦꯜ ꯈꯔ ꯆꯥꯎꯕꯤ ꯃꯤꯅꯨꯡꯁꯤ ꯂꯩꯕꯤ ꯑꯃꯅ "ꯉꯥꯏꯈꯣꯅꯦ ꯅꯣꯏꯕꯣ, ꯇꯨꯡꯗ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛꯇ ꯉꯥꯏꯈꯣ, ꯃꯥꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯔꯤꯁꯤꯕꯨ ꯅꯣꯏꯕꯨ ꯇꯥꯗꯕ꯭ꯔꯣ?" ꯖꯃꯨꯅꯥꯅ "ꯌꯥꯗꯦ, ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯁꯤꯕꯨ ꯇꯣꯝꯕꯤꯔꯩ ꯍꯥꯏꯕꯤ ꯃꯋꯥ ꯅꯥꯏꯕꯤꯗꯨꯒꯤ ꯅꯠꯇ꯭ꯔꯣ?" ꯑꯃꯨꯕꯤꯅ "ꯃꯥꯅꯤ, ꯃꯁꯤꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯌꯥꯗꯦ꯫ ꯀꯩꯅꯣꯅꯦ ꯅꯣꯏꯁꯨ, ꯃꯇꯣꯝꯇ ꯆꯠꯄꯁꯤ ꯀꯤꯔꯝꯒꯅꯤꯌꯦ, ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯒ ꯂꯣꯏꯔꯦ." "ꯌꯥꯗꯦ ꯃꯤ ꯄꯦꯝꯃ, ꯅꯪ ꯈꯪꯗꯕꯒꯤ ꯋꯥꯅꯤ꯫ ꯃꯣꯏꯁꯦ ꯃꯪꯒꯣꯜꯒꯤ ꯃꯁꯛꯅꯦ ꯈꯪꯉꯕꯣ? ꯃꯣꯏꯒ ꯈꯛ ꯅꯛꯁꯤꯟꯅꯕ ꯐꯥꯎꯕ ꯑꯩ ꯌꯥꯕ ꯅꯠꯇꯦꯀꯣ, ꯑꯐꯕ ꯅꯠꯇꯦ." ꯖꯃꯨꯅꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯨꯕꯤꯅ ꯅꯣꯛꯃꯤ ꯐꯥꯒꯤ ꯑꯣꯏ ꯀꯔꯤ ꯑꯣꯏ "ꯍꯦꯔꯥ, ꯃꯣꯏꯒꯤꯁꯨ ꯑꯐꯕ ꯑꯃꯗꯤ ꯂꯩꯗ꯫ ꯀꯔꯤ ꯂꯩꯔꯤꯕ ꯍꯥꯏꯌꯨꯅꯦ?" "ꯏꯍꯦ, ꯂꯧꯕꯨꯛꯇꯒ ꯃꯇꯤꯟ ꯃꯀꯥꯡ ꯇꯥꯕ ꯀꯥꯟ ꯃꯣꯏꯒꯤ ꯁꯤꯒꯨꯝꯕ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯃꯃꯤꯡ ꯏꯔꯒꯅꯦ ꯊꯦꯠꯂꯒ ꯊꯝꯂꯕꯗꯤ ꯃꯇꯤꯟ ꯃꯀꯥꯡ ꯇꯥꯕꯗꯣ ꯐꯩ ꯀꯥꯏꯅ ꯍꯥꯏꯅꯔꯤꯗꯨꯗꯤ꯫ ꯑꯗꯨꯗ ꯅꯠꯇꯦ ꯏꯕꯦꯝꯃ, ꯂꯥꯏ ꯇꯤꯟꯅ ꯃꯤꯇꯥ ꯈꯝꯇꯥꯕ ꯏꯃꯨꯡꯁꯦ ꯃꯣꯏꯒꯤ ꯃꯃꯤꯡꯒ ꯊꯦꯠꯂꯒ ꯊꯝꯕꯁꯤ ꯂꯥꯏ ꯇꯤꯟꯒ ꯆꯪꯗꯦ ꯍꯥꯏꯔꯤꯅꯤ꯫ ꯑꯁꯦꯡꯕ ꯃꯣꯏꯁꯦ ꯂꯥꯏ ꯇꯤꯟ ꯐꯥꯎꯕꯅ ꯍꯦꯛ ꯀꯤꯕ ꯖꯥꯠꯅꯤꯀꯣ." ꯑꯁꯤ ꯍꯥꯏꯅ ꯃꯣꯏ ꯃꯁꯦꯜ ꯅꯣꯛꯅꯔꯗꯨꯅ ꯇꯣꯝꯕꯤꯔꯩꯅ ꯀꯧꯔꯤꯕꯗꯨ ꯑꯗꯨꯃꯛ ꯇꯥꯁꯤꯟꯅꯗꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤꯔꯩ ꯃꯥꯁꯨ ꯃꯤꯅ ꯅꯣꯛꯅꯔꯤꯕꯗꯨ ꯇꯥꯔꯒ ꯏꯀꯥꯏꯒꯤꯗꯦ ꯍꯥꯏꯗ ꯃꯥꯅ ꯑꯣꯏꯅ ꯁꯥꯎꯖꯤꯜꯂꯝꯃꯤ꯫ "ꯁꯤꯕꯨ ꯑꯩꯅ ꯄꯥꯅꯤꯡꯕꯗ ꯄꯪꯄꯥꯟꯗ ꯄꯥꯟꯕꯗꯧꯅ ꯈꯜꯂꯤꯅꯦ꯫ ꯃꯣꯏꯗ ꯊꯣꯛꯂꯗꯤ ꯑꯩꯅ ꯑꯃꯗ ꯑꯃꯨꯛ ꯄꯥꯜꯂꯤꯁꯤꯗꯒꯤ ꯃꯣꯏꯅ ꯍꯦꯟꯅ ꯄꯥꯅꯤ ꯈꯪꯗ꯭ꯔꯤ꯫ ꯀꯔꯤ ꯊꯣꯛꯑꯦꯅ ꯃꯤ ꯅꯣꯛꯅꯕꯒꯁꯨ ꯁꯥꯔꯤ꯫ ꯃꯣꯏꯒ ꯆꯠꯃꯤꯟꯅꯗ꯭ꯔꯁꯨ ꯌꯥꯏꯅ, ꯏꯇꯣꯝꯇ ꯆꯠꯄ ꯉꯝꯃꯤꯅ ꯇꯣꯝꯕꯤꯔꯩ ꯑꯩꯉꯣꯟꯗꯕꯨ ꯀꯅꯥꯅ ꯀꯩꯖꯧꯖꯅꯤꯒꯦ?" ꯍꯥꯏꯅ ꯇꯣꯝꯕꯤꯔꯩꯗꯨ ꯃꯇꯣꯝꯇ ꯆꯠꯄ ꯀꯤꯗꯕ ꯁꯥꯗꯨꯅ ꯁꯥꯎꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯄꯪꯖꯔꯁꯨ ꯇꯣꯝꯕꯤꯔꯩꯒꯤ ꯅꯨꯄꯥ ꯕꯤꯃꯣꯜꯗꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯦꯡꯖꯤꯜꯂꯛꯄ ꯐꯥꯎꯕ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕꯗꯨꯗ ꯄꯥꯈꯠꯅ "ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯁꯨꯛ ꯊꯦꯡꯅ ꯐꯥꯎꯕ ꯍꯜꯂꯛꯇꯦꯅꯦꯁꯦ꯫ ꯃꯥꯒꯤ ꯍꯧꯅꯕꯤ ꯅꯨꯄꯥ ꯎꯕ ꯌꯥꯗꯕ ꯍꯦꯡꯉꯣ ꯂꯥꯎꯕ ꯃꯇꯧꯗꯣ ꯑꯃꯨꯛ ꯇꯧꯗ ꯂꯩꯔꯤꯉꯩꯗ ꯁꯟ ꯒꯥꯔꯤ ꯇꯣꯡꯕ ꯅꯪꯗꯗꯅ ꯍꯜꯂꯛꯄ ꯌꯥꯗ ꯂꯩꯈ꯭ꯔꯖꯥꯠꯂꯅꯦ꯫ ꯀꯥꯟꯅꯗꯦ, ꯊꯣꯡꯒꯥꯜ ꯐꯥꯎꯗ ꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯅ ꯆꯨꯝꯅꯤ." ꯑꯗꯨ ꯈꯟꯅ ꯕꯤꯃꯣꯜꯗꯨ ꯄꯪꯖꯔꯁꯨ ꯄꯪꯖꯅ ꯄꯨꯛꯅꯤꯡꯗ ꯀꯜꯂ ꯈꯝꯕꯟꯕ ꯐꯥꯎꯗꯨꯅ ꯋꯥꯈꯜꯗꯨ ꯂꯥꯡꯇꯛꯅꯅ ꯊꯣꯡꯒꯥꯜꯗ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯥꯛꯀꯗꯕ ꯃꯥꯏꯀꯩꯗꯣꯝꯗ ꯃꯉꯛꯇꯨ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯇꯣꯝꯕꯤꯔꯩꯗꯨ ꯐꯤ ꯀꯥꯝꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯐꯤ ꯀꯥꯝꯕꯗꯨ ꯎꯔꯒ ꯕꯤꯃꯣꯜꯅ ꯄꯪꯂꯤ "ꯀꯩꯊꯦꯜꯗꯒꯤ ꯀꯅꯥꯒ ꯑꯃꯨꯛ ꯋꯥꯏꯅꯔꯖꯥꯠꯅꯣ? ꯎꯄꯤ ꯃꯥꯟꯕ ꯃꯈꯩ ꯐꯤ ꯀꯥꯝꯂꯒ ꯂꯩꯁꯤꯕꯣ?" ꯇꯣꯝꯕꯤꯔꯩꯗꯨ ꯀꯩꯊꯦꯜꯗꯒꯤꯒ ꯊꯦꯡꯅ ꯍꯜꯂꯛꯄꯒꯤ ꯁꯥꯎꯅꯤꯡ ꯂꯩꯕꯒ, ꯃꯤꯅ ꯑꯃꯨꯛ ꯎꯁꯤꯠꯇꯅ ꯀꯔꯦꯝ ꯀꯊꯥꯏꯅ ꯅꯣꯛꯁꯤꯜꯂꯝꯕꯒꯤ ꯈꯣꯏꯗꯧ ꯂꯪꯈꯠꯂꯒ ꯂꯩꯕꯒ, ꯃꯄꯨꯔꯣꯏꯕ ꯄꯪꯕꯗꯨꯅꯒ ꯃꯇꯥꯡ ꯏꯆꯥ ꯆꯥꯗꯅ ꯍꯥꯏꯖꯤꯜꯂꯛꯂꯤꯕ ꯋꯥꯗꯨꯗ ꯃꯄꯥ ꯍꯦꯛ ꯆꯥꯅꯅ ꯈꯣꯟꯗꯧ ꯋꯥꯎꯔꯞꯅ "ꯅꯨꯄꯥ, ꯅꯪꯅꯁꯤ ꯂꯩꯔꯝꯃꯤꯁꯦ ꯑꯗꯨ ꯍꯥꯏꯅꯕ꯭ꯔꯣ?" "ꯅꯠꯇꯦꯗ, ꯍꯜꯂꯛꯃꯟꯗꯕꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯈꯟꯅ ꯌꯦꯡꯕ ꯊꯣꯛꯂꯛꯄꯅꯤ꯫ ꯅꯠꯇꯦ ꯅꯨꯄꯤ, ꯅꯪꯕꯨ ꯑꯩꯅ ꯅꯪꯒꯤ ꯀꯔꯤꯁꯨ ꯋꯥꯠꯍꯟꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯅꯪꯅ ꯂꯝ ꯊꯣꯛꯄꯁꯨ ꯌꯥꯝ ꯄꯥꯝꯃꯤꯁꯤꯕꯨ ꯀꯩꯒꯤꯅꯣ?" "ꯋꯥꯅꯒ ꯍꯜꯂꯛꯄꯁꯤꯗ ꯄꯪꯉꯥꯡꯗ ꯉꯥꯡꯅꯤꯡꯕ꯭ꯔꯥ ꯑꯩꯕꯨꯅꯦ? ꯅꯨꯄꯥ, ꯅꯪ ꯉꯁꯤ ꯆꯥꯏꯅꯕ ꯁꯣꯏꯔꯣꯏꯀꯣ?" "ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ, ꯅꯈꯨꯠꯇ ꯅꯃꯤꯠ ꯄꯥꯟꯕ ꯅꯪꯒ ꯈꯠꯅꯕ ꯑꯩ ꯅꯪꯒ ꯂꯝꯕꯥꯅꯕ ꯉꯝꯃꯣꯏꯀꯣ." "ꯑꯗꯨ ꯈꯪꯅꯅꯦ ꯋꯥꯗꯨ ꯉꯥꯡ" ꯍꯥꯏꯅ ꯇꯣꯝꯕꯤꯔꯩ ꯃꯥꯅ ꯑꯆꯨꯝꯕ ꯁꯥꯗꯨꯅ ꯁꯧ ꯂꯥꯎꯅ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯕꯤꯃꯣꯜ ꯎꯄꯥꯏ ꯂꯩꯇ ꯃꯆꯤꯟꯗ ꯇꯞꯅ "ꯃꯥꯅ ꯑꯣꯏꯅ ꯑꯆꯨꯝꯕꯒ ꯁꯥꯖꯤꯜꯂꯛꯏꯅꯦ." ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯥꯡꯒꯣꯜ ꯌꯧꯈ꯭ꯔꯕ ꯇꯣꯝꯕꯤꯔꯩꯗꯨ ꯃꯃꯥꯏ ꯍꯥꯏꯐꯦꯠ ꯂꯩꯊꯣꯔꯛꯇꯨꯅ ꯈꯣꯟꯖꯦꯜꯗꯨ ꯀꯜꯂꯞꯅ "ꯑꯣ, ꯀꯩꯗꯧꯕꯤꯔꯤꯒꯦ? ꯆꯪꯂꯛꯄ ꯌꯥꯗ꯭ꯔꯤꯕ꯭ꯔꯣ? ꯀꯅꯥ ꯉꯥꯏꯔꯤꯅꯣ ꯈꯪꯗꯦꯍꯦ." ꯕꯤꯃꯣꯜ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯂꯛꯄꯗꯨꯗ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ "ꯍꯩ, ꯀꯅꯥꯁꯨ ꯉꯥꯏꯗꯦꯅꯦ, ꯂꯥꯛꯑꯦ" ꯍꯥꯏꯅ
imungda hatho atu sangkhirami. Nakal amaromdana thangnaba khulda sana hongba kauba matu masa leirabasu leitabagum nungai thokpagi wakhalda khandu leiba nupadu mayumda lehoriba matu masagi karim te khanda langphaida lotur thamliba lonabidugi manakta sana yunaidu leirami. Basantina ta hongba aidine nangina tawse sum sauningla tawreko. Sana hongba lonabidugi wadu tabada ngauri ngauri. Kidorage ne ha si hayo pai thoktan leirusi aina lan ke biyarasu ai lalibsi wadu di kaino hairo khangsinada adam taraga leiradabani kai ko hairo kaido haida nei thi kramai khangdorigi ho ne nangna inakta nungai ba pamna kana lakpase ai pendi ada yumdana masida isebe maduna nungaina thambiba aduga ibuna masida migi maning miyasa naplaga saidang dawna natepu yumduda kaidongai pusinge harinoba haina basanti kesinaduna sana hongbada mayumda pusilo haina taklammi. Sana hongbasu basantina yumda pusilabadi soijan salan tanarani khangbana me wakal tawraga ngauri ngauri. Basanti madudi yaroini e aduka kaigino aibu nangna lobbirisina ngai kusi saukino aina ise amta tako aina usik lairiba yumdudi noigi na siegi mafamduda nangbu pusilaga sanglubdi yaroini loire ado ta hongbagi ima ipana gati saru karibda tambidro haise adudo oina leirosidana yaroi madudi aina yonkre madudagi phanglakpa selduna nang koibada khara thadakre khara amana yuga zwargada adum loikreda as nang haisini ko nang nupa nang laimadi oktabani ko nang aina ukpa mi moiramnagabu yumda hanjinda kai ngasi nangki nanakta ngauktoktan leisibu leiramkidro ha khumune umta nupa na masok masin kanbasibu kai nupa na khangde aine nangangang tawba tanjare tumjaurani hairaga basanti phet haidoklaga makhogi kada tumba sangkhirami. Sana hongba masu ngauri lonabi matu aduna paithoklaga sangkhibadu nokmi tawduna yenglaga lehaurami. Asomdana sana hongbagi nupi apabidu mapureibana hanjilaktabaduda thawai wana madugi nupadubu thabak chaniya thokraga hausi phawba hanjilaktribasibu thate lambi lamkhangdaga phattanumda thoklaba zatlane haina masinda murum sondro leiringaida masanupi pisakaktuna uiri ima tummasi ai tumning mana loire isabu yam tumning labrane phare lao sumbiragi tumlu lao haina pabi upai leita mapuri babu lakpa ngaina masanupi bu sumbina masodu maktum thakirami mathangi numitta numit yunglaba phawbada tumbireidu tum haugatlamde mamai be maduna haugat mandrabaduda bimolgi masanupi thoinauna haibai haitaboy mangol lamdu tairami tanzaduda thangnabagi mandomsa meleidu yumpak waibani haina taha laklamni e thoina nang lam tairiro namadi ai domcha imadi tum haugatri e hausi phawbo masa ngamde ga haibro khangdeda imadi ngamnasu walida haugattoiba ado domcha bu oho nugi yopak tubu kaide leike koigido nang kuratona maning singdokda tekthokre laibudi sangoida laibani ado imana noida pot piganu hai sangoiromda sangi taramanu pidu watadu saplepi aduga mamai onthoraktuna kaigino duna thoina wadi haida khangdi haibagum mangakto hairaklammi sanaribu wari pumba kada tumsinnaba sadu leiba tumbireina loina taribanido ipang pangjaba ngangaduna mana lona sinabu wadu ipongpongna haidorakpududa sauningbanadi loirabani aduba saubudu phazilaga afabi satuna imungdagi khonjeldu semlaga ikan-kandana thoinau nangbu tabro ima wa haigila dumcha ai imana kauri amta chaungkigi haina thoinaudu meleina wa haibatada imungda sensin khirami meleisu mana khamba tada adumuk sensin khibaduda masinda tapna soidandi phubiba soreroi khamba su tadi haina meleidu adumuk yopaktu lawdabi satkhirami imungda thoinaudu mamatona kari hairakani khanbada sensilakpadu leplaga tapna kiti kirum tawna ima kai nang sida lawo
Thoinau kina mamatongi manakta sangsilami. Matamduda Tombirei sauna mapuroibagi hanagi masadubu nungsi heitana manadi hekta kana leiduna. Aina nangoda kari hageba? Kari hageba? Ayo imana aina nangoda nina pattaba mandanaba leide khotena hayu haiba natro. Ha nangisi aiba mayam mamangda pattaba tahanaba silib natraba. Hairaga Tombireidu binungsi machet ama phauba hek pokta pikliba angang adugi manadu hena kana leithatlami. Angangdusu manado leithalakpaduda naraduna kapli tawduna. Ima ilanjari matungdadi hairaro. Imana piba yaro haibaduna aina hairubani ilanjari ima. Machiji sungkhumine mase sungkhumeba. Hairaga mana laribdu thadoklaga manamda amu seset thazilaga sauna. Thakro nasaksu yeningde hek hairugana kapsil lausinadoida. Aina sinsengna bisingato ningthizina kanthoklag thamam sarusal. Haina Tombireidu asengma masa nattabanina sanga huihaudongda sizinagadabu khondadu masaduda tharami. Thoinausu kaisu haijaba ngamda tatu kadagi thoraklaga konjaudagi lamba phangbai phangdabai tawduna mamana masin maya sengdoknaba ising kanthoklammi. Tasengna Tombireni yumdu lakpa matamda Thoinaudu angang oizarabasu wakhal khar lamsinma ngamlaba matang oirabani. Aduna ising lagthokna masu Tombireibu asengba mama natte haiba khangbana kapli tawduna wakhalda. Ima nang leijaramadi aina wana ima tungi miyogine khangisi khangamoidabani ko. Ima nang kaigi ayundoga chalino. Madu khana Thoinaudu masildadi kangthokpa ngamda pendabadu khangjillaga thabaktu tawbada khoijangludabana mamit mana olhaudabana isingdu sum yengdana haibada hapliba kondudagi pathoklibadu uramde. Adubu matangdu hek chana Tombireina masin maya sengge hain hek tholakpaga mapa sarammi. Kondu leijabi thadana hekta yakna lautharaklami. Kaina tawribadubo sumang thelongase isina helage hairibro. Thoinau mama tona khanglau laurakpaduda ikhangna isingna yengtharakpada loina pathoklaga sumangna senthaba hauramlibaduda ipa pakhatna. Ima ai ujahodre hairaga Thoinaudu phi phattaba mana isingdu napthok tawgi tawrami. Tombireisu angangduna aduk pakhatna tawribadu khajik phauba pakhattanaba wahaiti madugi mahutta hena sauna. Thabak amatta tawbada asuk isu tadaba sibu karino khangdebi mathibongna bora sariba thabak ama tawrapda masana khangna simdi soijedo hainingai oideba. Ai habisi isa phawdokningdadana tumsi lerga nungainido haina lakpra haibubune misa oin yoknaba taribasi. Hey aise soli mayamse sasat naptho aduga masana khangna ai sanu sasa semauko. Hairamlaga Tombireidu ising yawbu kondu paikhatlaga maninglomda masin maya sengma sangkhirami. Thoinau ngasai makhaidi kapninglabasu kapluraga jairakani khanna kapthokpa phawba ngamjaramdabadu mama ton hek chatkibaga mamabu kauduna kaplaklami. Ima ayo war ai bulo palao. Ima nang kagi ai thanudoga thamamino ima. Ayo wai ai lo palao ima. Nakal amaromdana sanahongbado numidang yu tapta makai thaksilubagi makokto ngauri sikli tawbaduna makokto pairaga tapna hawalaklami. Basantisu kangkal haigatna hagot pirakledana nanai nupina makhoi tana chinya sengnaba haina isinga kanna thamlamlabani. Sanahongba Basanti oirambaduda mana leiribadu wakhal lakpada Basantigi manakna haiba khanglabasu karamna mafamdu lakhibanu haiba ningsingba thoktabana ingakna. Aidi sida karamna Basanti marega do haipet konsinaraga kaino kaubirabo onthokna thunasu kawkreda ngarangda ngauri ayumda leiba nungaitre sida leirani lainena laidudi. Aidi ngarang thabak chatpanina chatlaga khara thaksilakpaduda mathong muramta takhidra malene. Ho pharese chinyadudane angda sengdokpiru la. Koksisu ngauri rasi ira khangdri lumba mus yausilei. Adoradi amuktan thizana hipthabiko nanai nupi namjarake. Asi haina Basanti sanahongbabu manakta lengda leinaba haina seba phajilami. Sanahongbasu Basantigi sebada makok nungaitabudu kharadi pharabanina nokfet tawna.
ꯅꯪꯒꯤ ꯁꯤꯒꯤ ꯁꯦꯕꯥ ꯈꯨꯐꯁꯤꯗꯅꯤ ꯑꯩꯅ ꯅꯅꯥꯛꯇ ꯆꯦꯜꯂꯛꯅꯤꯡꯉꯤꯁꯤ ꯍꯥꯏꯖꯤꯜꯂꯣ ꯍꯥꯏꯖꯤꯟꯗꯅ ꯑꯩꯕꯨ ꯑꯗꯨꯝ ꯊꯦꯝꯃꯣꯕ ꯈꯪꯖꯔꯦ ꯌꯥꯔꯦ ꯑꯥꯗ ꯏꯆꯦꯅ ꯇꯧꯕ ꯁꯦꯕꯥꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯅꯕꯨꯛꯅꯤꯡꯗ ꯈꯜꯂꯤꯗꯣ ꯏꯆꯦ ꯀꯅꯥꯅ ꯍꯥꯏꯅꯣꯅꯦ ꯂꯥꯏꯃꯛ ꯅꯆꯤꯟ ꯊꯤ ꯍꯥꯏꯅꯤꯀꯣ ꯅꯪꯅ ꯍꯦꯟꯕꯒꯤ ꯅꯠꯇ꯭ꯔꯣ ꯅꯅꯥꯛꯇ ꯂꯥꯛꯏꯁꯤꯕꯣ ꯃꯥꯅ ꯍꯦꯜꯂꯒꯕꯨ ꯅꯅꯥꯛꯇ ꯂꯥꯛꯈꯤꯗ꯭ꯔꯅꯦ ꯑꯗꯣ ꯑꯩꯕу ꯀꯔꯝ ꯀꯥꯟꯗ ꯅꯣꯏꯒꯤ ꯌꯨꯝꯗ ꯄꯨꯁꯤꯟꯗꯧꯔꯤꯅꯣꯕ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕ ꯅꯨꯄꯥꯗꯣ ꯃꯌꯨꯝꯗ ꯄꯨꯁꯤꯜꯂꯣ ꯍꯥꯏꯅ ꯄꯜꯂꯛꯄꯗꯨꯗ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯂꯝꯃꯤ ꯑꯩꯅ ꯅꯪꯕꯨ ꯁꯤꯗ ꯀꯔꯤ ꯋꯥꯠꯍꯟꯒꯦꯕ ꯅꯪꯅ ꯌꯨꯝꯃꯅ ꯅꯆꯤꯟꯗ ꯂꯥꯏꯁꯣꯟ ꯁꯣꯟꯕꯗꯧꯅ ꯄꯛꯂꯒ ꯑꯗꯨꯝ ꯂꯩꯔꯤꯁꯤꯕꯣ ꯍꯥ ꯀꯔꯤ ꯋꯥꯠꯍꯟꯒꯦꯕ ꯋꯥꯠꯍꯜꯂꯤ ꯍꯥꯏꯕ ꯅꯠꯆꯗꯦ ꯑꯩꯁꯨ ꯌꯨꯝꯒꯤ ꯃꯧꯅꯤ ꯍꯥꯏꯅ ꯃꯤꯃꯥꯡ ꯊꯣꯛꯅ ꯂꯩꯅꯤꯡꯉꯤ ꯁꯤꯗ ꯃꯤꯔꯣꯠ ꯑꯃꯒꯨꯝꯅ ꯁꯨꯝ ꯂꯩꯕꯁꯦ ꯀꯩꯝꯇ ꯋꯥꯠꯇ꯭ꯔꯁꯨ ꯑꯩ ꯌꯥꯝ ꯋꯥꯏꯕ ꯃꯇꯝ ꯈꯔꯗꯤ ꯈꯥꯡꯈꯣ ꯈꯔ ꯂꯩꯔꯒꯗꯤ ꯅꯪꯅ ꯄꯥꯝꯂꯤꯕꯗꯣ ꯁꯣꯏꯗꯅ ꯐꯪꯂꯒꯗꯕꯅꯤ ꯑꯁ ꯉꯥꯏꯌꯣ ꯗꯥꯏ ꯑꯩꯅ ꯉꯥꯏꯔꯛꯏꯁꯦ ꯐꯅꯗꯤ ꯀꯨꯏꯔꯛꯇ꯭ꯔꯦ ꯁꯣꯝꯗ ꯏꯃꯥ ꯍꯣꯏꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯇ꯭ꯔꯗꯤ ꯌꯨꯝꯗ ꯍꯜꯂꯣꯅ ꯐꯥꯎꯕ ꯍꯥꯏꯔꯛꯑꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯀꯣꯛꯍꯟꯈ꯭ꯔꯣꯗꯅ ꯕꯁꯟꯇꯤ ꯁꯅꯥ ꯍꯣꯡꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯤꯡ ꯂꯥꯎꯗꯨꯅ ꯃꯀꯣꯛꯀ ꯅꯝꯂꯝꯕꯗꯨ ꯇꯣꯛꯂꯒ ꯐꯦꯠ ꯂꯥꯎꯗꯨꯅ ꯁꯥꯎꯔꯤ ꯑꯣ ꯅꯪꯗꯤ ꯑꯩꯁꯦ ꯌꯨꯝꯗ ꯌꯥꯝ ꯍꯜꯂꯅꯤꯡ ꯂꯩꯔꯝꯃꯤ ꯑꯣꯏꯔꯦ ꯅꯪꯅ ꯄꯥꯝꯅꯗꯤ ꯍꯟꯈꯤꯅꯤ ꯑꯩ ꯁꯣꯏꯅ ꯍꯟꯈꯤꯅꯤꯕ ꯏꯍꯦ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦꯕ ꯑꯩꯅ ꯑꯩꯁꯦ ꯑꯃꯨꯛꯇ ꯇꯥꯛꯄ ꯀꯩꯗꯧꯒꯦ ꯍꯜꯂꯒꯦ ꯍꯥꯏꯕꯗꯨꯗ ꯍꯟꯅꯤꯡꯂꯕꯗꯤ ꯍꯜꯂꯣꯅ ꯍꯥꯏꯕꯅꯤ ꯁꯣꯝꯗꯅ ꯃꯔꯣꯜ ꯑꯃ ꯅꯆꯦꯗꯨꯅ ꯈꯔ ꯆꯤꯡꯅꯔꯒ ꯂꯩꯔꯤ ꯑꯗꯨꯅ ꯊꯕꯛ ꯑꯝꯇ ꯄꯥꯡꯊꯣꯛꯄ ꯌꯥꯗ ꯇꯧꯔꯤꯅꯤ ꯃꯥꯅ ꯆꯤꯡꯅꯕ ꯈꯔ ꯐꯔꯛꯄꯒ ꯌꯨꯝ ꯏꯪꯈꯣꯜꯗꯣ ꯃꯨꯜꯂꯒ ꯑꯩꯈꯣꯏꯅ ꯂꯩꯊꯣꯛꯂꯒ ꯂꯣꯏꯔꯦ ꯀꯩ ꯑꯁꯤ ꯍꯥꯏꯅ ꯁꯅꯥ ꯍꯣꯡꯕꯅ ꯕꯁꯟꯇꯤꯗꯨ ꯉꯥꯏꯍꯥꯛꯀꯤ ꯁꯥꯎꯗꯅꯕ ꯍꯥꯏꯅ ꯊꯦꯝꯖꯤꯜꯂꯝꯃꯤ ꯇꯁꯦꯡꯕꯗꯤ ꯃꯥꯗꯤ ꯑꯄꯥꯕꯤꯁꯨ ꯕꯁꯟꯇꯤꯁꯨ ꯑꯃꯗ ꯈꯥꯏꯅꯕ ꯄꯥꯝꯗꯕꯅ ꯑꯃꯁꯨ ꯌꯥꯅꯕꯅꯤ ꯃꯥꯅ ꯆꯠꯂꯤꯕꯁꯤ ꯕꯁꯟꯇꯤꯗꯤ ꯑꯗꯨ ꯈꯪꯗꯕꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏꯔꯤꯕꯗꯨ ꯑꯁꯦꯡꯕꯅꯤ ꯈꯟꯅ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯔꯒ ꯌꯨꯝꯏꯪꯈꯣꯜꯗꯨ ꯃꯨꯜꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯁꯣꯝꯗꯅ ꯇꯣꯝꯕꯤꯔꯩꯁꯨ ꯊꯣꯏꯅꯥꯎꯅ ꯁꯦꯝꯂꯛꯄ ꯑꯆꯥ ꯑꯊꯛ ꯃꯌꯥꯝꯗꯨ ꯆꯥꯁꯤꯜꯂꯒ ꯃꯄꯨꯔꯣꯏꯕꯅ ꯉꯥ ꯐꯥꯔꯨꯔꯒ ꯍꯟꯖꯤꯜꯂꯛꯄ ꯃꯇꯝ ꯑꯣꯏꯔꯛꯂꯕ ꯀꯥꯟꯗꯨꯗ ꯊꯕꯛ ꯐꯕꯤ ꯁꯥꯗꯨꯅ ꯊꯣꯏꯅꯥꯎꯗ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜꯗꯨ ꯁꯦꯝꯂꯒ ꯍꯥꯏ ꯊꯣꯏꯅꯥꯎ ꯅꯄꯥ ꯍꯜꯂꯛꯄ ꯃꯇꯝ ꯑꯣꯏꯔꯅꯤ ꯏꯃꯥ ꯆꯥꯛ ꯊꯣꯡꯂꯒꯦ ꯅꯪꯅꯦ ꯆꯠꯊꯣꯛꯈ꯭ꯔꯅꯨꯀꯣ ꯊꯣꯏꯅꯥꯎꯁꯨ ꯇꯣꯝꯕꯤꯔꯩꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯇꯝꯁꯤ ꯌꯧꯕꯒ ꯊꯕꯛ ꯐꯕꯤ ꯁꯥꯏ ꯍꯥꯏꯕ ꯈꯪꯕꯅ ꯀꯩꯁꯨ ꯊꯧꯁꯥꯗꯅ ꯍꯣꯏ ꯏꯃꯥ ꯍꯥꯏ ꯏꯃꯥ ꯆꯥꯛ ꯐꯠ ꯂꯣꯏꯁꯤꯟꯒꯦ ꯅꯪꯅꯦ ꯆꯠꯊꯣꯛꯈ꯭ꯔꯅꯨꯀꯣ ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯕꯤꯔꯩꯗꯨ ꯉꯥꯡꯗꯅ ꯊꯕꯛ ꯏꯪꯈꯥꯡ ꯐꯕꯤ ꯃꯆꯥ ꯃꯋꯥ ꯂꯨꯅ ꯆꯥꯅ ꯅꯤꯡꯖꯕꯤ ꯁꯥꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯕ ꯆꯪꯈꯤꯔꯝꯃꯤ ꯃꯥ ꯍꯦꯛ ꯆꯪꯈꯤꯕꯒ ꯊꯣꯏꯅꯥꯎ ꯃꯆꯤꯟꯗ ꯇꯞꯅ ꯑꯩꯈꯣꯏ ꯃꯥꯇꯣꯟꯒꯤ ꯈꯗ꯭ꯔꯛꯁꯤ ꯊꯣꯛꯅ ꯍꯩꯈ꯭ꯔꯦ ꯑꯁꯤꯅ ꯑꯩꯈꯣꯏ ꯄꯥꯕꯗꯤ ꯈꯪꯖꯗꯕꯅꯤꯅ ꯄꯥꯠꯇꯒꯤ ꯀꯥꯔꯛꯄꯒ ꯏꯃꯥ ꯇꯣꯟꯅꯒ ꯆꯥꯛꯀ ꯊꯣꯡꯉꯒ ꯂꯩꯔꯝꯕꯁꯤꯗ ꯃꯥꯗꯤ ꯑꯃꯨꯛꯇꯣꯏꯕ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯗꯕꯅꯤꯗꯣ ꯀꯥꯟꯅꯗꯦ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯇꯟꯖꯥ ꯐꯪꯉꯤꯉꯩꯁꯤꯗ ꯃꯤꯃꯤꯆꯥ ꯍꯣꯏꯗ ꯆꯥꯛ ꯊꯣꯡꯕꯤ ꯁꯥꯟꯅꯧꯒꯦ ꯍꯥꯏꯔꯒ ꯊꯣꯏꯅꯥꯎꯗꯨ ꯃꯃꯥꯅ ꯆꯠꯈꯤꯅꯣ ꯍꯥꯏꯅ ꯑꯉꯥꯡ ꯀꯧꯕꯅꯤꯅ ꯑꯗꯨꯃꯛ ꯁꯥꯟꯅꯕꯅꯤ ꯍꯥꯏꯅ ꯆꯦꯟꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯕꯤꯃꯣꯜꯁꯨ ꯂꯨ ꯀꯥꯏꯔꯨꯔꯒ ꯉꯥ ꯈꯔ ꯐꯥꯔꯛꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯕꯤꯃꯣꯜ ꯂꯧꯔꯛꯇ ꯉꯥ ꯂꯨ ꯀꯥꯏꯔꯨꯕꯅꯤꯅ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯏꯇꯩ ꯑꯗꯨꯒ ꯃꯪꯒꯣꯜꯗꯨ ꯀꯥꯈꯠꯄ ꯅꯨꯡꯉꯥꯏꯇ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯏꯃꯨꯡ ꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯂꯥꯎꯔꯝꯃꯤ ꯏꯆꯥꯊꯣꯏꯕꯤ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯃꯁꯤꯕꯨ ꯀꯥꯏ ꯆꯠꯈ꯭ꯔꯕꯅꯣꯅꯦ ꯍꯩ ꯃꯃꯥ ꯅꯪꯕꯨ ꯇꯥꯔꯗꯤ ꯈꯨꯗꯩ ꯑꯃꯇ ꯄꯨꯊꯣꯔꯛꯎꯅꯦ ꯕꯤꯃꯣꯜꯅ ꯂꯥꯎꯔꯛꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯇꯣꯝꯕꯤꯔꯩꯗꯤ ꯃꯆꯥꯅꯨꯄꯤ ꯂꯩꯔꯝꯅꯤ ꯈꯟꯅ ꯈꯣꯟꯖꯦꯜꯗꯨ ꯀꯜꯂꯞꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯂꯝꯃꯤ ꯍꯣ ꯅꯆꯥꯅꯨꯄꯤꯗ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯑꯩ ꯈꯨꯠꯁꯤ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯀꯧꯔꯤꯕꯅꯤꯅꯦ ꯂꯩꯇꯕꯒꯤꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯔꯛꯏꯁꯦ ꯇꯣꯝꯕꯤꯔꯩ ꯃꯆꯥꯅꯨꯄꯤ ꯑꯁꯥꯕꯗꯨ ꯂꯩꯇꯦ ꯇꯥꯕꯗ ꯁꯧ ꯂꯥꯎꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣꯅꯦ ꯑꯩꯅ ꯆꯠꯈ꯭ꯔꯅꯣ ꯆꯥꯛ ꯂꯣꯏꯁꯤꯟꯗꯣꯔꯕꯅꯤꯅ ꯍꯥꯏꯔꯝꯇꯗ ꯍꯥꯏꯅ ꯇꯣꯝꯕꯤꯔꯩꯗꯨ ꯃꯆꯤꯟꯅ ꯉꯥꯡꯂꯤꯕꯗꯨ ꯂꯦꯞꯇꯅ ꯃꯄꯨꯔꯣꯏꯕꯒꯤ ꯈꯨꯗꯩ ꯑꯃ ꯄꯨꯔꯛꯇꯨꯅ ꯃꯄꯥꯜ ꯍꯦꯛ ꯌꯧꯔꯛꯄꯗ ꯑꯁꯥꯎꯕ ꯃꯥꯏꯊꯣꯡꯗꯨ ꯁꯛꯐꯝ ꯐꯠ ꯍꯣꯡꯗꯨꯅ ꯄꯥꯈꯠꯄ ꯃꯥꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣꯅꯦ ꯃꯗꯨꯒꯤ ꯑꯉꯥꯡꯗꯨꯅ ꯑꯩꯅ ꯆꯠꯈꯤꯅꯨ ꯍꯥꯏꯅ ꯍꯦꯛ ꯍꯥꯏꯔꯝꯇꯗꯅꯦ ꯍꯦꯛꯇ ꯆꯠꯈꯤ ꯂꯩꯔꯝꯃꯦꯕ ꯁꯤ ꯃꯣꯏꯇꯥꯗ ꯈꯨꯗꯩ ꯀꯗꯥꯏ ꯄꯤꯔꯣ ꯍꯥꯏꯅ ꯕꯤꯃꯣꯜ ꯈꯨꯗꯩꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯆꯥꯅꯨꯄꯤꯗꯨ ꯑꯄꯣꯛꯇꯕꯅꯤ ꯍꯥꯏꯅ ꯊꯤꯅ ꯇꯧꯔꯤꯕꯗꯨꯗꯤ ꯈꯪꯖꯗꯕꯅꯤꯅ ꯃꯃꯥꯡꯗ ꯅꯨꯡꯁꯤꯕ ꯋꯥꯖꯕ ꯁꯥꯕꯗꯨꯗ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯈꯪꯅꯤꯕ ꯂꯥꯛꯈꯤꯁꯠ ꯃꯈꯣꯡ ꯁꯥꯡꯕꯒꯤ ꯃꯈꯣꯡꯗꯨ ꯊꯨꯗꯦꯛꯀꯦꯕ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯃꯤꯅꯕꯨ ꯑꯩꯅ ꯏꯟꯁꯤꯟꯕ ꯃꯥꯟꯈꯤꯅꯤꯀꯣ ꯃꯥꯜꯂꯣꯏ ꯑꯩꯅ ꯈꯪꯅ ꯇꯧꯅꯤ ꯍꯥꯏꯅ ꯕꯤꯃꯣꯜꯗꯨꯗꯤ ꯌꯥꯝꯅ ꯁꯤꯡꯕ ꯁꯥꯗꯨꯅ ꯉꯥꯡꯂꯤ ꯑꯗꯨꯕꯨ ꯇꯣꯝꯕꯤꯔꯩꯗꯤ ꯃꯆꯤꯟꯗꯗꯤ ꯐꯨꯕꯤꯅꯨ ꯆꯩꯕꯤꯅꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯊꯃꯣꯏꯗꯗꯤ ꯐꯨꯅꯤꯡ ꯐꯨꯖꯧ ꯃꯆꯥꯁꯨ ꯅꯠꯇꯅ ꯍꯥꯏꯅ ꯈꯟꯗꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯇꯣꯝꯕꯤꯔꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯃꯌꯨꯝ ꯄꯥꯜꯂꯝꯕ ꯅꯨꯄꯥ ꯑꯗꯨꯒꯤꯗ ꯊꯝꯂꯝꯕ
ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯈꯪꯅ ꯆꯥꯟꯅꯕꯗ ꯄꯥꯎ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯄꯥꯎꯗꯨ ꯇꯥꯕꯗ ꯇꯣꯝꯕꯤꯔꯩ ꯃꯌꯨꯝ ꯌꯧꯔꯛꯄꯒ ꯏꯄꯥ ꯄꯥꯈꯠꯅ ꯃꯐꯤ ꯃꯔꯣꯜ ꯌꯣꯝꯁꯤꯟꯕꯗꯨ ꯎꯕꯗ ꯕꯤꯃꯣꯜꯅ ꯏꯁꯤꯡ ꯁꯤꯡꯅꯅ "ꯇꯣꯝꯕꯤ, ꯅꯪꯕꯨ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯕꯅꯣ? ꯅꯐꯤ ꯅꯔꯣꯜꯒ ꯌꯣꯝꯁꯤꯟꯗꯅ ꯇꯧꯔꯤꯗꯨꯕꯣ?" "ꯑꯩꯈꯣꯏ ꯇꯥ, ꯑꯩ ꯍꯧꯖꯤꯛꯃꯛ ꯏꯄꯥꯝ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ꯫ ꯏꯃꯥꯗꯣ ꯃꯁꯥ ꯀꯟꯅ ꯉꯝꯗ꯭ꯔꯦ ꯍꯥꯏꯌꯦ꯫ ꯉꯁꯤ ꯍꯌꯦꯡ ꯇꯝꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ, ꯑꯗꯨꯅ ꯑꯃꯨꯛꯇ ꯌꯧꯔꯨꯗꯕ ꯌꯥꯗ꯭ꯔꯦ." "ꯏꯍꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯥꯎꯅ ꯆꯠꯄꯅ ꯐꯔꯣꯏꯗ꯭ꯔꯣ?" ꯇꯣꯝꯕꯤꯔꯩ ꯋꯥꯈꯜꯗ ꯀꯔꯤꯅꯨꯡꯒꯤ ꯍꯥꯏꯖꯔꯨꯕꯅꯣꯗ, ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯑꯄꯪ ꯆꯥꯎꯁꯤ ꯌꯥꯎꯅ ꯆꯠꯂꯕꯗꯤ ꯑꯩꯅ ꯏꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯈꯜꯂꯤꯁꯦ ꯌꯥꯔꯔꯣꯏ, ꯑꯗꯨꯅ ꯉꯝꯅꯕ ꯈꯨꯝꯖꯤꯟꯗꯕ ꯌꯥꯗꯦ ꯈꯟꯅ ꯇꯣꯝꯕꯤꯔꯩ ꯃꯥꯅ ꯊꯣꯛꯄ ꯉꯝꯅꯕ ꯈꯨꯝꯖꯤꯟꯗꯨꯅ ꯕꯤꯃꯣꯜꯕꯨ ꯂꯥꯛꯍꯜꯂꯝꯗꯦ꯫ ꯃꯥ ꯃꯇꯣꯝꯇ ꯃꯌꯨꯝꯗꯒꯤ ꯃꯄꯥꯝ ꯆꯠꯂꯤꯅꯤ ꯍꯥꯏꯅ ꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯆꯠꯄꯅ ꯑꯁꯣꯝꯗ ꯃꯥꯅ ꯍꯥꯟꯅ ꯃꯌꯨꯝ ꯄꯥꯜꯂꯝꯕ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯁꯅꯥ ꯍꯣꯡꯕꯗꯨ ꯑꯄꯥꯕꯤꯅ ꯀꯨꯞꯅ ꯁꯦꯟꯅꯕꯗꯒꯤ ꯕꯁꯟꯇꯤꯒꯤ ꯃꯅꯥꯛꯇ ꯐꯥꯎꯕ ꯆꯠꯅꯤꯡꯂꯕꯁꯨ ꯆꯠꯄ ꯉꯝꯂꯝꯗꯦ꯫ ꯁꯣꯝꯗꯅ ꯕꯁꯟꯇꯤꯗꯨ ꯁꯅꯥ ꯍꯣꯡꯕꯅ ꯃꯅꯥꯛꯇ ꯂꯥꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯕꯗ ꯃꯕꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯄꯥꯈꯠꯄ ꯁꯨꯝ ꯄꯣꯛꯂꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯕꯨ ꯃꯇꯨ ꯑꯍꯜꯅꯒ ꯑꯩꯒꯤ ꯅꯥꯛꯇ ꯆꯠꯄ ꯌꯥꯔꯣꯏꯅ ꯊꯤꯡꯈ꯭ꯔꯕ ꯖꯥꯠꯂꯅꯦ? ꯁꯣꯝꯗꯗꯤ ꯑꯩꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯁꯨꯕ ꯅꯠꯇꯦ, ꯊꯒꯥꯏ ꯀꯥꯒꯤ ꯁꯦꯜꯁꯨ ꯄꯤꯌꯨ ꯍꯥꯏꯖꯤꯜꯂꯛꯏ꯫ ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯕꯨ ꯄꯤꯗꯣꯏꯁꯦ? ꯌꯨꯝꯗ ꯄꯤꯌꯨ ꯍꯥꯏꯔꯨꯔꯗꯤ ꯌꯨꯝꯗ ꯁꯣꯏꯗꯅ ꯍꯜꯂꯛꯑꯣ ꯍꯥꯏꯔꯅꯦꯕ꯫ ꯀꯩꯅꯣꯕ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯣ? ꯀꯥꯟꯅꯗꯦ꯫ ꯃꯣꯏꯒꯤ ꯃꯅꯥꯛꯀꯤ ꯇꯥꯂꯄꯣꯏꯗ ꯍꯦꯛꯇ ꯄꯥꯎ ꯆꯦꯟꯈ꯭ꯔꯒꯦ꯫ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤꯗ ꯃꯥꯅ ꯂꯥꯛꯇ꯭ꯔꯕꯗꯤ ꯑꯩ ꯌꯨꯝꯗ ꯍꯟꯈ꯭ꯔꯅꯤ ꯍꯥꯏꯗꯅ꯫ ꯕꯁꯟꯇꯤ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯇꯨꯡꯗ ꯃꯍꯥꯛꯅ ꯂꯩꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯊꯕꯛ ꯁꯨꯕ ꯍꯦꯛ ꯂꯥꯛꯄ ꯂꯐꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯕꯁꯟꯇꯤ ꯂꯥꯛꯄ ꯎꯕꯗ ꯃꯥꯕꯨ ꯃꯁꯛ ꯈꯪꯕ ꯅꯨꯄꯥ ꯑꯅꯤ ꯑꯍꯨꯝꯅ ꯋꯥꯗꯦ ꯍꯥꯏꯅꯗ ꯃꯤꯆꯤ ꯈꯠꯅꯕꯗꯨ ꯎꯕꯗ ꯂꯐꯣꯏꯅ "ꯀꯩꯗꯧꯔꯦ? ꯅꯣꯏꯅ ꯊꯕꯛ ꯁꯨꯒꯦꯗꯤ ꯍꯥꯏꯗꯅ ꯃꯤꯆꯤ ꯈꯠꯅ ꯂꯩꯗꯨꯅ?" ꯈꯝꯇꯣꯟꯅ "ꯇꯨ ꯌꯦꯡꯉꯨ ꯁꯣꯝꯗ." "ꯀꯩꯅꯣ?" ꯍꯥꯏꯅ ꯂꯐꯣꯏꯗꯨ ꯃꯃꯥꯏ ꯅꯣꯟꯈꯠꯂꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯕꯁꯟꯇꯤ ꯑꯣꯏꯔꯝꯕꯗꯨꯗ ꯋꯥꯗꯦ ꯍꯥꯏꯗ ꯋꯥꯈꯜꯗ "ꯑꯁꯤ ꯂꯥꯏꯅꯤ, ꯑꯁꯣꯝꯗꯅ ꯃꯔꯣꯜ ꯑꯃ ꯏꯇꯥꯎ ꯍꯣꯡꯕꯅ ꯃꯥꯒꯤ ꯄꯥꯎ ꯇꯝꯕ ꯌꯥꯗꯦ, ꯋꯥ ꯂꯩꯕ, ꯀꯔꯤꯅꯣ ꯑꯩꯅ ꯍꯥꯏꯗꯣꯏꯁꯤꯕꯣ?" ꯈꯟꯅ ꯂꯐꯣꯏ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯂꯥꯛꯂꯤꯕ ꯕꯁꯟꯇꯤꯕꯨ ꯎꯁꯤꯟꯅꯗ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯁꯟꯇꯤꯁꯨ ꯃꯤꯅ ꯃꯉꯣꯟꯗ ꯃꯨꯁꯨꯛ ꯌꯦꯡꯅꯔꯛꯂꯤꯕꯗꯨ ꯎꯁꯤꯟꯅꯗ ꯂꯐꯣꯏꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯕꯨ ꯎꯁꯤꯟꯅꯗ ꯂꯩꯔꯤꯕꯗꯨ ꯈꯪꯂꯤꯕ꯭ꯔꯥ ꯈꯪꯗꯦ ꯅꯥꯀꯟ ꯋꯥꯏꯗ ꯂꯦꯞꯂꯒ ꯈꯣꯟꯖꯦꯜ ꯏꯀꯟ ꯀꯟꯗꯅ ꯂꯐꯣꯏꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ "ꯇꯥ ꯂꯐꯣꯏ, ꯇꯥ ꯂꯐꯣꯏ." ꯂꯐꯣꯏ ꯃꯃꯥꯡ ꯋꯥꯏꯗ ꯂꯦꯞꯁꯤꯜꯂꯛꯂꯒ ꯀꯧꯔꯛꯂꯕꯅꯤꯅ ꯈꯨꯝꯗꯕꯁꯨ ꯌꯥꯗ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯇꯨꯅ ꯉꯛꯁꯤꯟꯅꯗꯨꯅ ꯅꯣꯛꯁꯤꯟꯅꯔꯒ "ꯕꯁꯟꯇꯤ, ꯀꯩ ꯂꯩꯔꯒꯦ ꯅꯪꯕꯣ?" "ꯑꯩ ꯇꯥ ꯂꯐꯣꯏꯗ ꯇꯥ ꯍꯣꯡꯕꯒꯤ ꯃꯇꯥꯡꯗ ꯋꯥ ꯈꯤꯇ." ꯂꯐꯣꯏ ꯃꯥꯗꯤ ꯁꯅꯥ ꯍꯣꯡꯕ ꯄꯜꯂꯛꯄꯗꯨꯗ ꯄꯥꯈꯠꯈꯤꯗꯨꯅ ꯏꯄꯥ ꯄꯥꯈꯠꯅ "ꯏꯕꯦꯝꯃ, ꯃꯥꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯗꯤ ꯋꯥ ꯑꯝꯇ ꯍꯪꯉꯛꯑꯅꯨ, ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯕꯅꯤ." "ꯀꯩꯅꯣ ꯇꯥ ꯂꯐꯣꯏ, ꯑꯩꯗꯤ ꯋꯥ ꯍꯪꯒꯦ ꯍꯥꯏꯕ ꯅꯠꯇꯦ, ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ." "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯒꯦ ꯍꯥꯏꯔꯤꯕꯣ?" "ꯍꯣ, ꯇꯥ ꯍꯣꯡꯕꯗ ꯑꯩꯒꯤ ꯊꯥꯒꯤ ꯁꯤꯜ ꯄꯤꯔꯣ, ꯅꯠꯇ꯭ꯔꯒ ꯃꯥ ꯑꯩ ꯈꯥꯏꯅꯕ ꯁꯣꯏꯔꯣꯏ ꯍꯥꯏꯅ ꯈꯔ ꯇꯝꯕꯤꯌꯨ." ꯇꯝꯒꯦ." ꯕꯁꯟꯇꯤ ꯃꯥꯒꯤ ꯋꯥ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯃꯌꯥꯝꯅ ꯊꯕꯛ ꯁꯨꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯂꯩꯊꯕ ꯆꯨꯝꯗꯦ ꯈꯟꯅ ꯍꯥꯊꯨ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯐꯣꯏꯁꯨ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯤꯗꯨꯗ ꯀꯔꯤꯕꯨ ꯈꯜꯂꯤꯅꯣ ꯈꯪꯗꯦ ꯅꯣꯛꯐꯦ ꯇꯧꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯇꯣꯝꯕꯤꯔꯩꯗꯨ ꯃꯋꯥꯗꯗꯤ ꯃꯄꯥꯝ ꯆꯠꯂꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯝꯂꯒ ꯃꯥꯅ ꯍꯥꯟꯅ ꯃꯌꯨꯝ ꯄꯥꯜꯂꯝꯕ ꯅꯨꯄꯥ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯁꯥ ꯉꯝꯗꯕꯗꯨꯕꯨ ꯁꯦꯟꯅꯕꯅꯤ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯕꯤꯔꯩ ꯉꯁꯥꯏ ꯃꯈꯩꯗꯤ ꯊꯧꯅꯥ ꯐꯅ ꯂꯥꯛꯂꯝꯕꯗꯨ ꯀꯣꯟꯊꯣꯡꯗꯨ ꯍꯦꯛ ꯌꯧꯕꯒ ꯄꯥꯛ ꯍꯦꯛ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯉꯝꯗ ꯅꯤꯡꯁꯤꯡ ꯃꯥꯡꯖꯤꯡ ꯇꯧꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ "ꯑꯩꯕꯨ ꯆꯪꯂꯗꯔꯅꯦ? ꯑꯩ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯊꯤꯈ꯭ꯔ ꯃꯥꯅ ꯃꯆꯥ ꯃꯁꯨ ꯐꯥꯎꯕ ꯁꯦꯟꯅꯕ ꯉꯝꯖꯗꯦꯕ꯫ ꯏꯆꯥ ꯀꯧꯕꯅꯤꯅ ꯅꯥꯔꯦ ꯈꯣꯠꯂꯦ ꯍꯥꯏꯅ ꯇꯥꯔꯁꯨ ꯅꯨꯡꯉꯥꯏꯇꯦꯅꯦ ꯋꯥꯈꯜꯁꯦ꯫ ꯍꯣꯏꯗ, ꯍꯦꯛꯇ ꯆꯪꯂꯒ ꯂꯣꯏꯔꯦ." ꯍꯥꯏꯔꯒ ꯇꯣꯝꯕꯤꯔꯩꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯀꯣꯟꯊꯣꯡꯆꯩꯗꯨ ꯆꯤꯡꯊꯣꯛꯂꯒ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯥꯅꯗꯤ ꯃꯃꯥꯏ ꯂꯩꯁꯤꯟꯗꯨꯅ ꯆꯪꯈꯤꯕꯅ ꯕꯤꯃꯣꯜꯒ ꯈꯪꯅ ꯃꯤꯁꯛ ꯑꯃꯅ ꯃꯥꯕꯨ ꯎꯈꯤꯕꯗꯨ ꯃꯥꯅꯗꯤ ꯎꯗꯕꯤꯗ ꯑꯗꯨꯃꯛ ꯀꯔꯤꯁꯨ ꯈꯟꯗ ꯌꯨꯝꯗꯨ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯤꯃꯣꯜꯕꯨ ꯈꯪꯕ ꯃꯅꯥꯎ ꯁꯤꯡꯊꯣꯛꯄꯗꯨꯅ ꯃꯆꯤꯟꯗ ꯇꯞꯅ "ꯀꯩꯅꯣꯅꯦ ꯁꯤꯕꯣ? ꯇꯥ ꯕꯤꯃꯣꯜꯒꯤ ꯏꯇꯩꯃꯗꯨ ꯅꯠꯇ꯭ꯔꯅꯦ? ꯁꯤꯗꯕꯨꯗꯤ ꯍꯥꯟꯅ ꯃꯌꯨꯝ ꯄꯥꯜꯂꯝꯃꯤ ꯍꯥꯏꯕꯕꯨꯗꯤ ꯈꯪꯏ, ꯑꯗꯨꯕꯨ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯂꯒ ꯂꯩꯔꯤꯕ ꯖꯥꯠꯂꯅꯦ?" ꯑꯗꯨ ꯈꯟ
ꯅꯨꯄꯥꯗꯨ ꯆꯉꯛꯅꯅ ꯎꯔꯨꯝ ꯁꯣꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯐꯣꯏꯁꯨ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯛꯄꯒ ꯉꯥꯏꯍꯥꯛ ꯐꯥꯎ ꯄꯣꯊꯥꯗ ꯁꯅꯥꯍꯣꯡꯕ ꯍꯣꯏꯔꯣꯝꯗ ꯍꯥꯊꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯁꯨꯃꯥꯡꯂꯣꯝꯗ ꯄꯔꯞ ꯆꯪꯉꯛꯄꯗ ꯃꯪꯒꯣꯜꯗ ꯑꯄꯥꯕꯤꯅ ꯐꯤ ꯁꯥꯗꯨꯅ ꯂꯩꯕꯗꯨꯗ ꯋꯥꯈꯜꯗ ꯑꯁ ꯃꯥꯏ ꯅꯨꯄꯤꯁꯤꯃꯨꯛ ꯂꯩꯔꯝꯃꯤꯅꯤ, ꯑꯁ ꯑꯩꯕꯨ ꯀꯣꯟꯅ ꯂꯥꯛꯄꯅ ꯐꯗꯣꯔꯤꯕ꯭ꯔꯥ ꯀꯩꯅꯣ ꯑꯁꯤ ꯈꯟꯅ ꯂꯐꯣꯏꯗꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯀꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯄꯥꯕꯤꯁꯨ ꯃꯤ ꯂꯥꯛꯈꯤꯕꯒꯤ ꯁꯥꯃꯤꯟ ꯐꯪꯉꯤ ꯈꯟꯅ ꯃꯃꯥꯏ ꯂꯩ ꯊꯣꯔꯛꯄꯗ ꯂꯐꯣꯏꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯀꯦ ꯇꯧꯕꯗꯨ ꯎꯕꯗ ꯀꯩꯁꯨ ꯈꯟꯗꯅ ꯀꯧꯔꯤ꯫ "ꯑꯦ ꯇꯥ ꯂꯐꯣꯏ, ꯀꯩꯅꯣ ꯂꯥꯛꯈꯩ ꯂꯥꯛꯑꯝꯃꯒ ꯍꯜꯂꯒꯦ ꯍꯥꯏꯔꯤꯔꯣ?" ꯂꯐꯣꯏ ꯑꯄꯥꯕꯤꯅ ꯀꯧꯔꯛꯂꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇ ꯃꯃꯥꯏꯗꯨ ꯂꯩꯁꯤꯜꯂꯛꯇꯨꯅ ꯅꯣꯛꯁꯤꯟꯅꯗꯨꯅ "ꯏꯇꯥꯎ ꯂꯩꯕ ꯎꯗꯕꯗꯨꯗ ꯍꯜꯂꯒꯦ ꯇꯧꯕꯅꯤ." "ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯃꯥꯗꯤ ꯏꯃꯨꯡꯗ ꯂꯩꯕꯅꯤ, ꯌꯥꯅꯤ, ꯀꯥꯈꯠꯄꯤꯔꯛꯑꯣ." ꯑꯁꯤ ꯍꯥꯏꯔꯒ ꯑꯄꯥꯕꯤ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯀꯜꯂꯛꯅ "ꯍꯣ ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯇꯥ ꯂꯐꯣꯏ ꯂꯥꯛꯏꯌꯦ, ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯄꯤꯔꯛꯎꯕ." ꯃꯆꯥꯅꯨꯄꯤꯒ ꯁꯥꯟꯅꯍꯧꯕꯅꯤ, ꯃꯆꯥꯅꯨꯄꯤꯒꯕꯨ ꯂꯣꯏꯅꯔꯗꯤ ꯀꯅꯥꯒꯤ ꯖꯒꯠꯁꯤꯗ ꯀꯅꯥꯅ ꯀꯩꯗꯧꯔꯤ ꯍꯥꯏꯕꯒ ꯈꯪꯕꯖꯥꯠ ꯅꯠꯇꯦꯗ꯫ ꯂꯐꯣꯏ ꯑꯄꯥꯕꯤꯅꯗꯤ ꯃꯄꯨꯔꯣꯏꯕꯅ ꯆꯠꯂꯤꯕ ꯁꯖꯠ ꯂꯤꯆꯠ ꯑꯗꯨ ꯀꯔꯤꯁꯨ ꯈꯪꯖꯗꯕꯅꯤꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯋꯥꯈꯜꯗ "ꯃꯋꯥ ꯑꯁꯤꯒꯤ ꯁꯖꯠ ꯂꯤꯆꯠꯇꯤ ꯈꯪꯗ ꯉꯥꯡꯖꯖꯥꯏꯁꯦ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦꯗꯀꯣ꯫ ꯌꯨꯝꯗꯅ ꯁꯥꯙꯨ ꯁꯥꯔꯤꯕ, ꯂꯝꯗ ꯂꯝ ꯀ꯭ꯔꯤꯁꯅ ꯑꯣꯜꯂꯤꯁꯤꯗꯤ ꯈꯪꯖꯕ ꯅꯠꯇꯦꯗꯣ꯫ ꯑꯄꯥꯕꯤ ꯕꯦꯝꯃ, ꯅꯪꯒꯤ ꯈꯟꯕꯗ ꯑꯗꯨꯝ ꯅꯕꯨꯡ ꯇꯁꯦꯡꯅꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯤ." ꯈꯟꯅ ꯂꯐꯣꯏꯗꯨ ꯆꯞ ꯂꯦꯞꯂꯒ ꯃꯪꯂꯒ ꯁꯨꯝ ꯂꯩꯕꯗꯨꯗ ꯁꯅꯥꯍꯣꯡꯕ ꯃꯥꯅ ꯀꯧꯕ ꯉꯥꯡꯕ ꯇꯥꯃꯟꯗꯕꯗꯨꯗ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯂꯐꯣꯏꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯜꯂꯒ ꯍꯦꯛꯇ ꯂꯥꯎꯁꯤꯜꯂꯛꯂꯝꯃꯤ꯫ "ꯑꯣ ꯀꯔꯤ ꯂꯩꯔꯒꯦ? ꯑꯩ ꯍꯪꯂꯤꯕꯕꯣ? ꯍꯩ ꯈꯪꯉꯤꯅꯦ, ꯇꯞꯅ ꯏꯪꯅ ꯍꯥꯏꯔꯁꯨ ꯌꯥꯕꯁꯤꯗ." "ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯇꯞꯅ ꯀꯧꯕꯗꯤ ꯇꯥꯗ꯭ꯔꯒ? ꯍꯣ ꯐꯔꯦꯁꯦ, ꯀꯩ ꯂꯩꯔꯒꯦ ꯍꯥꯏꯕꯅꯤꯗ." "ꯕꯁꯟ." ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯁꯅꯥꯍꯣꯡꯕꯅ ꯂꯐꯣꯏꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯂꯒ ꯏꯃꯨꯡꯂꯣꯝꯗ ꯄꯨꯁꯤꯜꯂꯒ ꯈꯣꯟꯖꯦꯜꯗꯨ ꯄꯤꯛꯅ ꯅꯥꯁꯣꯟ ꯄꯤꯛꯅ "ꯑꯗꯨꯒꯤ ꯋꯥꯗꯣ ꯅꯨꯄꯤ ꯃꯃꯥꯡꯗ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦꯅꯦ. ꯍꯥꯏꯍꯟꯅꯤꯡꯗ꯭ꯔꯗꯤ ꯅꯁꯥꯅ ꯈꯪꯅ ꯋꯥ ꯍꯥꯏꯗꯅꯕ ꯃꯅꯥꯛꯇ ꯆꯠꯄ ꯌꯥꯗ꯭ꯔꯣ?" "ꯌꯥꯗ ꯇꯧꯔꯤꯅꯤ, ꯑꯩꯅ ꯍꯦꯟꯅꯕꯨ ꯆꯠꯅꯤꯡꯂꯤꯕꯅꯤ. ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯖꯤꯟꯕꯅꯣ ꯈꯪꯗꯦ, ꯁꯣꯝꯗ ꯑꯁ꯭ꯋꯥꯏꯗ ꯐꯥꯎꯕ ꯆꯠꯊꯣꯛꯄ ꯌꯥꯗ ꯂꯩ, ꯀꯨꯞꯅ ꯁꯦꯟꯅꯔꯒ ꯂꯩꯔꯤ." "ꯀꯟꯅꯗꯦ, ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯃꯗꯣ ꯑꯩ ꯑꯣꯏꯅ ꯂꯧꯔꯒꯦꯗꯅ." "ꯅꯪꯗꯤ ꯇꯤꯟꯅ ꯆꯠꯂꯒ ꯈꯨꯗꯣꯡꯆꯥꯕ ꯌꯥꯝ ꯂꯧꯁꯤꯜꯂꯛꯏꯗ." "ꯏꯕꯣ, ꯑꯩꯅ ꯍꯥꯏꯁꯦ ꯅꯪꯒꯤꯁꯨ ꯌꯥꯏꯐꯅꯕꯅꯤꯅꯦ. ꯑꯁꯤꯁꯨ ꯀꯩꯁꯨ ꯈꯪꯗꯅꯕ, ꯑꯗꯨꯒ ꯑꯁꯣꯝꯗꯒꯤꯁꯨ ꯅꯪ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯅ ꯀꯥꯏꯅꯔꯁꯤ ꯍꯥꯏꯔꯛꯂꯕꯅꯤ. ꯑꯗꯨꯅ ꯑꯩꯅ ꯑꯣꯏꯅ ꯂꯧꯁꯤꯜꯂꯒꯦ ꯍꯥꯏ ꯋꯥꯅꯤꯗ." "ꯀꯔꯤ ꯍꯥꯏꯕ? ꯃꯥꯅꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄ꯭ꯔꯅꯦ?" "ꯍꯣꯏꯃꯤ, ꯍꯥꯏꯔꯛꯄꯗꯨꯅꯕꯨ ꯇꯝꯃꯤꯅꯤ." ꯑꯁꯤ ꯍꯥꯏꯅ ꯂꯐꯣꯏ ꯃꯥꯅ ꯕꯁꯟꯇꯤꯕꯨ ꯄꯥꯝꯂꯤꯕꯅꯤꯅ ꯇꯝꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯄꯥꯎꯗꯒꯤ ꯍꯦꯟꯖꯤꯟꯅ ꯇꯝꯂꯝꯃꯤ꯫ ꯁꯅꯥꯍꯣꯡꯕꯁꯨ ꯅꯨꯄꯤꯕꯨ ꯃꯇꯣꯝꯇꯔ ꯍꯥꯏꯅ ꯈꯟꯗꯣꯛꯂꯒ "ꯑꯣꯍꯣ, ꯃꯥꯅꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯅꯪꯅ ꯄꯥꯝꯖꯔꯗꯤ ꯀꯣꯛ ꯂꯧꯖꯔꯣ ꯀꯩꯅꯣ. ꯌꯥꯔꯦꯀꯣ, ꯑꯁꯦꯡꯕꯒꯤ ꯌꯥꯔꯦꯀꯣ?" "ꯍꯣꯏꯅꯦ, ꯌꯥꯔꯦ. ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦ." ꯍꯥꯏꯅ ꯂꯐꯣꯏꯗꯨ ꯍꯔꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯄꯥꯕꯤꯁꯨ ꯂꯐꯣꯏꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯏꯃꯨꯡꯗ ꯆꯪꯉꯛꯇꯨꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ "ꯑꯣ, ꯅꯪꯗꯤ ꯌꯥꯝ ꯇꯧꯔꯝꯃꯤ ꯖꯥꯠ ꯑꯣꯏꯔꯦ." "ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ?" "ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯅꯨꯄꯤ ꯀꯣꯏꯕꯅꯤ." "ꯍꯩ ꯄꯤꯛꯄꯤ, ꯏꯄꯥꯅ ꯀꯔꯤ ꯍꯥꯏ? ꯑꯍꯜꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯉꯥꯡ ꯌꯥꯎꯁꯤꯟꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ?" "ꯍꯣꯏ." "ꯑꯉꯥꯡꯅ ꯁꯦꯡꯕ ꯍꯥꯏꯔꯒ ꯑꯉꯥꯡꯅ ꯆꯩꯁꯤꯟꯅꯔꯤꯕꯅꯤꯅꯦ." ꯁꯅꯥꯍꯣꯡꯕ ꯇꯁꯦꯡꯅ ꯂꯝꯗ ꯊꯣꯛꯂꯀꯥꯟꯗꯕꯨ ꯑꯀꯟ ꯑꯔꯤꯡ ꯑꯈꯪ ꯑꯍꯩ ꯁꯥꯕꯒꯤ ꯋꯥꯅꯤ. ꯌꯨꯝꯗꯗꯤ ꯃꯇꯨꯗ ꯍꯪꯒꯠꯅ ꯐꯥꯎꯕ ꯌꯦꯡꯕ ꯉꯝꯖꯕ ꯃꯤꯗꯥ ꯅꯠꯇꯦ. ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇ ꯃꯉꯛꯇꯨ ꯍꯨꯠ-ꯍꯥ ꯂꯩꯔꯒ ꯃꯀꯣꯛꯇꯨ ꯅꯥꯟꯗꯨꯅ "ꯅꯠꯇꯦꯗ, ꯀꯗꯥꯏꯗꯒꯤ ꯑꯣꯟꯊꯣꯛ ꯊꯣꯛꯄ ꯋꯥ, ꯃꯤꯅ ꯍꯥꯏꯖꯤꯜꯂꯒ." "ꯃꯤꯅ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ, ꯑꯩꯅ ꯆꯤꯡꯅꯕ ꯌꯥꯝꯅ ꯀꯨꯏꯔꯕꯅꯤ. ꯏꯃꯥ ꯄꯥꯕꯨ ꯍꯣꯏꯒꯤ ꯃꯃꯥꯡꯗ ꯈꯠꯅ ꯆꯩꯅ ꯇꯧꯕꯗꯣ ꯄꯥꯝꯗꯦ ꯍꯥꯏꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯤꯟꯕꯁꯤꯗ ꯅꯨꯄꯥ ꯅꯪꯅꯦ ꯌꯥꯝ ꯍꯦꯃꯜꯂꯕꯅꯤꯀꯣ. ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯨꯄꯤ ꯑꯉꯥꯡ ꯍꯦꯛ ꯂꯝꯗ ꯂꯩꯔꯝꯃꯕ, ꯑꯩ ꯍꯦꯛ ꯊꯦꯡꯅꯔꯛꯄꯗ ꯅꯨꯄꯥ ꯅꯪ ꯌꯨꯝꯁꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯦ ꯅꯁꯥꯅ ꯈꯪꯖꯧ." "ꯑꯩꯒꯤ ꯌꯨꯝꯁꯤꯗꯕꯣ?" "ꯅꯪꯒꯤ ꯌꯨꯝ ꯑꯣꯏꯔꯁꯨꯅꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤ. ꯑꯩꯅ ꯌꯥꯗꯕ ꯄꯥꯝꯗꯕ ꯊꯕꯛ ꯑꯃ ꯍꯦꯛ ꯇꯧꯔꯝꯕꯗ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯒꯤ ꯍꯛ ꯑꯩꯉꯣꯟꯗ ꯂꯩ ꯍꯥꯏꯕꯁꯦ ꯀꯥꯎꯗꯕ ꯐꯩ." ꯁꯅꯥꯍꯣꯡꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯉꯥꯡꯂꯤ ꯁꯛꯂꯤꯕ ꯄꯨꯝꯕ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯒꯤꯁꯨ ꯂꯩꯔꯣꯏ, ꯃꯍꯥꯛꯄꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯃꯃꯥ ꯃꯄꯥꯅ ꯃꯉꯣꯟꯗꯒꯤ ꯃꯃꯧꯕꯨꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯕꯅꯤ. ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯤ ꯇꯥꯈꯤꯅꯤ, ꯑꯗꯨ ꯃꯥꯒꯤ ꯋꯥꯗꯤ ꯇꯥꯕꯤꯔꯣꯏ ꯍꯥꯏꯕ ꯈꯪꯕꯅ ꯃꯥ ꯎꯄꯥꯏ ꯂꯩꯇ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯣꯝꯕꯤꯔꯩꯗꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔ ꯐꯥꯎꯕꯗ
ꯃꯋꯥ ꯃꯄꯥꯎ ꯑꯃꯠꯇ ꯄꯤꯔꯛꯇꯕꯗꯨꯗ ꯕꯤꯃꯣꯜꯗꯣ ꯍꯥꯏꯐꯦꯠ ꯆꯤꯡꯅꯕꯗꯤ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯅꯗꯤ ꯈꯟꯖꯤꯜꯂꯨꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛꯇꯨꯗ ꯍꯦꯛ ꯊꯧꯕꯗꯨ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯂꯨꯔꯒ ꯃꯄꯥ ꯊꯣꯛꯏ ꯍꯥꯏꯅ ꯃꯣꯏꯗ ꯍꯦꯛ ꯆꯪꯂꯛꯂꯝꯃꯤ꯫ ꯊꯧꯕ ꯕꯤꯃꯣꯜ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ "ꯇꯥ ꯕꯤꯃꯣꯜ, ꯇꯥ ꯕꯤꯃꯣꯜ, ꯇꯥ ꯕꯤꯃꯣꯜ, ꯇꯥ ꯕꯤꯃꯣꯜꯗꯨꯕꯨ ꯂꯩꯇꯕ ꯖꯥꯠꯂꯅꯦ?" ꯑꯁꯤ ꯍꯥꯏꯅ ꯊꯧꯕ ꯁꯨꯃꯥꯡꯗꯨ ꯂꯦꯞꯅ ꯂꯦꯞꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯕꯤꯃꯣꯜꯁꯨ ꯃꯤꯅ ꯀꯧꯈꯤꯕꯒꯨꯝ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯄꯗ ꯊꯧꯕ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯍꯔꯥꯎꯕꯩ ꯉꯛꯄꯣꯏ꯫ "ꯍꯩ ꯊꯧꯕ, ꯂꯥꯎ ꯂꯥꯎ ꯀꯥꯈꯠꯂꯣ, ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣꯅꯦ?" "ꯗꯥꯗꯥ, ꯑꯁ꯭ꯋꯥꯏꯗ ꯅꯣꯏ ꯅꯅꯥꯛꯇ ꯅꯛꯄꯗ ꯊꯕꯛ ꯑꯃ ꯂꯥꯛꯑꯝꯕꯅꯤ, ꯑꯗ ꯂꯝꯕꯤ ꯊꯣꯛꯑꯦꯅ ꯆꯪꯉꯛꯄꯅꯤ꯫ ꯂꯥꯎ ꯂꯥꯎ ꯁꯤꯗ ꯐꯝꯃꯨ ꯂꯥꯎ." ꯑꯁꯤ ꯍꯥꯏꯔꯒ ꯊꯧꯕꯅ ꯐꯝꯅꯕ ꯐꯤꯗꯥ ꯑꯃ ꯊꯥꯕꯤꯔꯝꯃꯤ꯫ ꯊꯧꯕꯁꯨ ꯐꯤꯗꯥꯗꯨꯗ ꯐꯝꯅ ꯐꯝꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ "ꯗꯥꯗꯥ, ꯇꯥꯗꯕꯨ ꯀꯔꯤ ꯍꯣꯠꯅꯕꯤꯔꯤꯒꯦ?" "ꯏꯕꯣ, ꯉꯝꯅ ꯉꯝꯅꯕꯗꯨꯝ ꯍꯣꯠꯅꯔꯤ꯫ ꯑꯗꯣ ꯅꯪꯗꯤ ꯌꯥꯝꯅ ꯍꯣꯡꯂꯝꯂꯦꯅꯦ, ꯅꯁꯥꯒ ꯌꯥꯝ ꯅꯥꯜꯂꯝꯃꯦꯕ, ꯁꯦꯜꯅꯒ ꯌꯥꯝ ꯊꯣꯛꯑꯝꯗꯧ ꯃꯥꯜꯂꯦ, ꯍꯥ? ꯊꯕꯛꯀ ꯌꯥꯝ ꯁꯨꯔ ꯃꯥꯜꯂꯦꯕ." "ꯍꯦꯔꯥ ꯇꯥꯗ, ꯁꯦꯜꯒꯤ ꯋꯥꯗꯤ ꯇꯥꯗ ꯍꯣꯏꯅ ꯍꯦꯟꯅ ꯊꯣꯛꯑꯝꯅꯤꯗ, ꯑꯗꯨꯕꯨ ꯊꯥꯏꯅꯗꯒꯤ ꯅꯅꯥꯎ ꯍꯣꯏꯗꯤ ꯁꯦꯜ ꯊꯣꯛꯆꯗ꯭ꯔꯁꯨ ꯏꯁꯥꯁꯦ ꯑꯗꯨꯝ ꯅꯥꯜꯂꯤꯗꯨꯅꯤꯗ." "ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯏꯔꯨ ꯁꯨꯡꯂꯨ ꯂꯨꯖꯗꯅ ꯍꯩꯕꯤ ꯇꯩꯕꯤ ꯏꯅꯥꯎꯅꯤ, ꯊꯣꯛ ꯊꯣꯛꯄ ꯃꯐꯝ ꯉꯥꯛꯇ ꯇꯥꯛꯄꯤꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯗꯨ ꯇꯥꯗ, ꯐꯥꯒꯤꯁꯨ ꯐꯥꯒꯤꯅꯤ, ꯏꯇꯩꯃꯗꯨꯕꯨ ꯈꯩꯅꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ?" "ꯀꯩꯅꯣꯗ ꯊꯧꯕ, ꯅꯪꯒꯤꯗꯨꯗꯤ ꯐꯥꯒꯤ ꯅꯠꯇꯦꯔꯒ ꯑꯩꯕꯨ ꯁꯥꯎꯔꯣꯏ ꯈꯟꯕꯒꯤ ꯋꯥꯔꯣ? ꯀꯩꯗꯧꯔꯒꯦ ꯇꯥꯗ, ꯑꯗꯨꯛ ꯁꯥꯎꯒꯠꯄꯤꯔꯤꯕꯗꯨꯕꯨ?" "ꯀꯔꯤꯗ ꯁꯥꯎꯔꯣꯏꯗꯒꯦ? ꯍꯧꯖꯤꯛ ꯂꯧꯅ ꯂꯩꯅꯔꯤꯕ ꯅꯨꯄꯤꯗꯨꯕꯨ ꯈꯥꯏꯅꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯥꯏꯔꯗꯤ ꯃꯁꯥꯅ ꯁꯥꯎꯕ ꯇꯥꯕꯅꯤꯅꯦ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ, ꯇꯥꯗꯒꯤ ꯏꯇꯩꯃꯒ ꯀꯩꯁꯨ ꯑꯀꯥꯏ ꯑꯇꯣꯏ ꯌꯥꯎꯗꯦ." "ꯀꯗꯥꯏꯗꯒꯤ ꯑꯀꯥꯏ ꯑꯇꯣꯏꯅꯣꯗ, ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯂꯩꯔꯤꯁꯤꯗ." "ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ, ꯑꯩꯅ ꯅꯍꯥꯟ ꯎꯔꯛꯄ ꯅꯨꯄꯤꯗꯨꯕꯨ ꯏꯇꯩꯃ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦꯗ꯫ ꯇꯥꯗ, ꯍꯧꯖꯤꯛꯄꯨ ꯏꯇꯩꯃꯕꯨ ꯌꯨꯝꯗ ꯂꯩꯕꯤꯕ꯭ꯔꯣ?" "ꯍꯦꯔꯥ, ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ. ꯑꯁꯣꯝꯒꯤ ꯏꯃꯥꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯅ ꯅꯣꯡ ꯅꯤꯅꯤ ꯁꯨꯔꯦ ꯑꯁꯣꯝꯗ ꯂꯩꯔꯨꯅꯤ ꯆꯠꯈꯤꯕ." "ꯑꯁ, ꯑꯗꯨꯗꯤ ꯁꯣꯏꯗ꯭ꯔꯦ ꯇꯥꯗ, ꯃꯋꯥ ꯅꯥꯏꯈꯤꯕ." "ꯀꯩꯅꯣꯅꯦ ꯊꯧꯕ ꯅꯪꯅ ꯍꯥꯏꯗꯨꯕꯨ?" "ꯗꯥꯗꯥ, ꯁꯣꯏꯗ꯭ꯔꯕꯅꯤ ꯅꯅꯥꯎꯅ ꯍꯥꯏꯖꯔꯤꯁꯦ." ꯑꯁꯤ ꯍꯥꯏꯅ ꯅꯣꯡꯃ ꯊꯧꯕꯅ ꯇꯣꯝꯕꯤꯔꯩꯕꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗ ꯆꯪꯈꯤꯕ ꯎꯕꯗꯨ ꯇꯥꯛꯂꯝꯃꯤ꯫ ꯕꯤꯃꯣꯜꯗꯤ ꯊꯧꯕꯅ ꯍꯥꯏꯔꯤꯕꯗꯨ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯐꯥꯒꯤ ꯐꯅꯥꯏ ꯑꯗꯨꯃꯛ ꯇꯧꯅꯕꯗꯨꯗ ꯐꯥꯒꯤ ꯑꯣꯏꯔꯨꯕꯣꯏ ꯅꯤꯡꯗꯨꯅ ꯐꯥꯛ ꯐꯥꯛꯇꯨꯝ ꯅꯣꯛꯊꯣꯔꯛꯂꯒ "ꯊꯧꯕ ꯏꯕꯣ, ꯑꯣꯟꯊꯣꯛ ꯊꯣꯛꯄ ꯍꯥꯏꯖꯤꯟꯕ ꯌꯥꯔꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯗꯅ. ꯀꯔꯝꯕ ꯅꯨꯄꯤꯅꯕꯨ ꯑꯇꯣꯞꯄꯗ ꯃꯌꯨꯝ ꯄꯥꯜꯂꯛꯂꯕ ꯇꯨꯡꯗ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯅꯨꯄꯥꯗꯨꯗ ꯍꯟꯖꯤꯜꯂꯒ ꯂꯩꯕ ꯌꯥꯎꯅꯒꯦꯅꯦ? ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯒ ꯀꯩꯁꯨ ꯈꯠꯅ ꯆꯩꯅꯕꯁꯨ ꯂꯩꯕ ꯅꯠꯇꯕ. ꯃꯥꯅ ꯀꯔꯤ ꯃꯔꯝꯒꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤꯕ? ꯗꯥꯗꯥ, ꯅꯅꯥꯎꯅ ꯑꯩꯁꯤ ꯐꯥꯒꯤ ꯅꯠꯇꯦ, ꯑꯁꯦꯡꯕꯅꯤ, ꯑꯩ ꯏꯃꯤꯠꯃꯛꯅ ꯎꯔꯛꯂꯕꯅꯤ." ꯍꯥꯏꯅ ꯊꯧꯕ ꯕꯤꯃꯣꯜꯗ ꯐꯥꯒꯤ ꯅꯠꯇꯦ ꯑꯁꯦꯡꯕꯅꯤ ꯍꯥꯏꯅ ꯋꯥꯈꯜ ꯇꯥꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯕꯤꯃꯣꯜꯁꯨ ꯐꯥꯒꯤ ꯅꯠꯇꯦ ꯍꯥꯏꯅ ꯊꯧꯕꯅ ꯋꯥꯈꯜ ꯇꯥꯅꯕ ꯍꯥꯏꯕꯗꯨꯗ ꯅꯣꯛꯂꯝꯕꯗꯨ ꯍꯟꯊꯔꯛꯂꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ "ꯊꯧꯕ, ꯅꯪꯅ ꯎꯔꯛꯂꯤꯕꯗꯨ ꯇꯣꯝꯕꯤꯔꯩꯅꯤ ꯍꯥꯏꯕꯁꯤ ꯁꯣꯏꯗꯤ ꯁꯣꯏꯗ꯭ꯔꯦꯀꯣ?" "ꯁꯣꯏꯗ꯭ꯔꯦ ꯇꯥꯗ, ꯅꯅꯥꯎꯅ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯖꯍꯧꯔꯤꯕꯅꯤ, ꯑꯣꯟꯅꯕ ꯁꯨꯡꯅ ꯅꯠꯇꯦ." "ꯃꯥ ꯅꯨꯡꯉꯥꯏꯅꯤꯕ, ꯂꯥꯛꯇ ꯂꯥꯛꯈꯤꯁꯅꯨ, ꯌꯨꯝꯗꯒ ꯑꯝꯇ ꯆꯪꯍꯜꯂꯨ, ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯇꯥꯟꯒꯦ ꯈꯪꯅꯤꯕ." ꯊꯧꯕꯗꯨꯁꯨ ꯁꯥꯎꯔꯤꯕꯗꯨ ꯐꯥꯊꯕꯒꯤ ꯃꯍꯨꯠ ꯑꯆꯥꯛꯄꯁꯤꯡ ꯌꯥꯡꯁꯤꯟꯕꯒꯨꯝ ꯍꯦꯟꯅ ꯃꯊꯧ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ "ꯇꯧꯒꯗꯕꯅꯤ, ꯅꯨꯄꯤ ꯃꯣꯏꯅ ꯃꯅꯤꯡ ꯃꯈꯥ ꯄꯪꯇꯝ ꯇꯝꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯈꯪꯍꯟꯒꯗꯕꯅꯤ꯫ ꯑꯗꯣ ꯄꯥꯎꯁꯤ ꯇꯝꯒꯦ ꯍꯥꯏꯅ ꯆꯪꯉꯛꯄꯅꯤ. ꯑꯩꯁꯨ ꯊꯕꯛ ꯑꯇꯩ ꯆꯠꯇꯧꯕ ꯂꯩꯔꯤ, ꯑꯗꯨꯅ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯇꯥꯗ." "ꯍꯣꯏꯅꯦ, ꯑꯗꯨ ꯅꯪꯁꯨ ꯑꯁꯤꯒꯨꯝꯕ ꯄꯥꯎꯁꯤ ꯃꯇꯨꯡ ꯃꯅꯥꯎ ꯄꯨꯔꯛꯀꯅꯨꯅꯤ, ꯏ ꯀꯥꯏꯅꯤ." ꯊꯧꯕ ꯕꯤꯃꯣꯜꯅ ꯁꯥꯎꯕꯗ ꯎꯕꯗ ꯀꯨꯏꯅ ꯂꯩꯊꯕ ꯆꯨꯝꯗꯦ ꯈꯟꯅ ꯑꯗꯨꯃꯛ ꯍꯥꯊꯨ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯕꯤꯃꯣꯜ ꯊꯧꯕ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯇꯥꯏꯅꯐꯝ ꯈꯪꯗ ꯊꯧꯕꯅ ꯐꯝꯂꯝꯕ ꯃꯣꯔꯥꯒꯗꯨ ꯃꯀꯨꯅ ꯀꯧꯈꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯅꯠꯇꯦ, ꯑꯎ ꯄꯣꯠꯆꯩ ꯀꯧꯈꯥꯏꯕ ꯂꯪꯈꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯇꯣꯝꯕꯤꯔꯩꯗꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯅꯥꯕ ꯐꯔꯦ ꯍꯥꯏꯅ ꯃꯌꯨꯝꯗꯃꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯆꯪꯂꯛꯄꯗ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜ ꯏꯆꯥꯏ ꯆꯥꯏꯅ ꯂꯩꯔꯝꯕꯗꯨꯗ ꯏꯉꯛ ꯉꯛꯅ "ꯏꯃꯨꯡ ꯃꯪꯒꯣꯜꯁꯤꯅ ꯑꯁꯨꯛ ꯆꯥꯏꯔꯤꯁꯤ ꯐꯥꯎꯕ ꯇꯥꯁꯤꯟꯒꯦ ꯁꯦꯡꯖꯤꯟꯒꯦ ꯍꯥꯏꯗꯦꯕ. ꯍꯩ ꯊꯣꯏꯅꯥꯎ, ꯊꯣꯏꯅꯥꯎ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ?" ꯑꯁꯤ ꯍꯥꯏꯅ ꯍꯦꯛ ꯂꯥꯛꯄꯒ ꯇꯣꯝꯕꯤꯔꯩꯗꯨ ꯎꯔꯥꯎ ꯊꯔꯥꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯁꯥꯎꯕ ꯈꯔ ꯐꯗꯨꯅ ꯍꯤꯞꯂꯝꯕ ꯅꯨꯄꯥꯗꯨ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯎꯅꯤꯡꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯄꯥꯜꯗ ꯄꯔꯞ ꯊꯣꯔꯛꯇꯨꯅ ꯁahum naina thongdu gam laung hek hangdoraklammi. Adumna amukta saudaba nupaduna sariba mawong matawduda tumbireidu numit khara lapnabagi oinazarini khanna nokmi dum tawduna. Aima, adumaina hangnaradi thongdo ayoi ma haina khanghammani. Nang sida kitubu lai kainone yum sida hansindradi aibo lamangda leiro hairiro. Lamang tumangda saktabi nangdini. Lamang tumangda adum legadaba nangi nakon na yum haiba leib. Kari watano da aina kari akaiba sajadi sasakshagi.
ꯃꯈꯣꯏ ꯇꯥꯅ ꯑꯗꯨꯝꯅ ꯍꯥꯏꯕ ꯉꯝꯂꯤꯕꯗꯨꯕꯣ? ꯅꯪꯅ ꯆꯠꯄ ꯁꯖꯠ ꯂꯤꯆꯠꯄꯨ ꯑꯩꯅ ꯀꯔꯤꯝꯇ ꯈꯪꯂꯝꯃꯣꯏꯁꯤꯅꯦ ꯅꯪꯅ ꯈꯜꯂꯤꯁꯦ? ꯍꯥꯏꯔꯣ ꯑꯩꯒꯤ ꯀꯔꯤ ꯁꯖꯠ ꯂꯤꯆꯠꯅꯣꯕ? ꯃꯈꯣꯏ ꯇꯥꯅ ꯑꯁꯨꯛ ꯎꯁꯤꯠꯇꯅ ꯑꯩꯕꯨ ꯂꯝꯂꯛꯀꯤ ꯁꯥ ꯉꯥꯒꯨꯝ ꯉꯥꯡꯉꯤꯁꯦ? ꯍꯥꯏꯕꯤꯒꯤ ꯃꯨꯟꯅ ꯇꯥꯎ. ꯅꯪꯅ ꯅꯄꯥꯝ ꯆꯠꯄ ꯁꯥꯔꯒ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛ ꯆꯠꯂꯤꯕꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ. ꯍꯟꯗꯛꯇ ꯅꯠꯇꯅ ꯅꯪꯅ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯂꯣꯟꯅ ꯀꯌꯥꯔꯛ ꯆꯠꯂꯕ ꯅꯠꯇ꯭ꯔꯣ? ꯈꯨꯝꯃꯨꯅꯦ, ꯅꯆꯤꯟꯗ ꯈꯨꯝꯃꯨ. ꯀꯔꯤꯒꯤ ꯇꯨꯃꯤꯟ ꯂꯩꯔꯤ? ꯇꯣꯝꯕꯤꯔꯩ ꯑꯁꯦꯡꯕ ꯁꯨꯝ ꯍꯥꯏꯔꯛꯂꯕꯅꯤꯅ ꯉꯥꯏꯍꯥꯛꯇꯤ ꯈꯨꯝꯐꯝ ꯈꯪꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ. ꯃꯃꯥꯡꯗꯁꯨ ꯃꯄꯥꯝ ꯆꯠꯄꯅꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯅꯨꯄꯥ ꯑꯔꯣꯟꯕ ꯅꯨꯄꯥꯁꯤꯡꯒꯤ ꯑꯔꯣꯟꯕ ꯃꯌꯨꯝꯗ ꯂꯩꯊꯣꯛꯄꯁꯨ ꯌꯥꯎꯔꯤꯕꯅꯤ. ꯃꯗꯨ ꯄꯨꯝꯕꯁꯨ ꯈꯪꯂꯕ꯭ꯔꯥ ꯈꯟꯅ ꯍꯨꯃꯥꯡ ꯀꯪꯂꯝꯃꯤ. ꯑꯗꯨꯕꯨ ꯈꯨꯝꯗ꯭ꯔꯕꯗꯤ ꯃꯄꯨꯔꯣꯏꯕꯅ ꯆꯨꯝꯈ꯭ꯔꯅꯤ ꯈꯟꯅ ꯃꯥꯅ ꯆꯨꯝꯗꯕ ꯌꯥꯗꯦ ꯈꯟꯅ ꯀꯩꯁꯨ ꯈꯟꯊꯗꯅ, ꯀꯅꯥ ꯀꯔꯤꯃꯨꯛ ꯍꯥꯏꯖꯤꯜꯂꯒꯦ, ꯑꯩꯗꯤ ꯏꯄꯥꯝꯗ ꯂꯩꯔꯨꯏꯅ, ꯃꯔꯝꯁꯨ ꯂꯩꯇꯅ ꯍꯥꯟꯅꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇꯗꯤ ꯀꯩꯗꯧꯕ ꯆꯠꯇꯧꯔꯤꯒꯦ ꯑꯩꯕꯣ? ꯅꯪꯒꯤ ꯑꯣꯏꯗ ꯄꯥꯗꯕꯗꯣ ꯑꯃꯨꯛ ꯇꯧꯔꯅꯨ. ꯑꯩꯅꯦ ꯅꯪꯒꯤ ꯅꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯖꯥꯠꯅꯤ. ꯑꯄꯤꯛꯄ ꯏꯆꯥꯁꯤ ꯈꯜꯂꯒ ꯇꯨꯃꯤꯟꯅ ꯁꯨꯝ ꯈꯥꯡꯗꯣ ꯂꯩꯔꯛꯄꯅꯤ. ꯑꯗꯨꯕꯨ ꯅꯪꯗꯤ? ꯇꯣꯝꯕꯤꯔꯩ ꯃꯥꯅ ꯑꯣꯏꯅ ꯑꯆꯨꯝꯕ ꯁꯥꯒꯠꯇꯨꯅ ꯑꯣꯟꯈꯠꯂꯒ ꯈꯨꯝꯂꯝꯃꯤ. ꯑꯣ, ꯅꯍꯥꯟ ꯃꯈꯩ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯅ ꯂꯣꯏꯅꯔꯤꯕꯁꯤꯗꯤ ꯅꯆꯥꯅꯨꯄꯤꯁꯤꯒꯤ ꯑꯣꯏꯔꯦ. ꯑꯩꯁꯦ ꯅꯪꯒꯤ ꯌꯨꯝꯁꯤꯗ ꯅꯪꯒꯤ ꯅꯆꯥꯅꯁꯨꯒꯤ ꯃꯤꯅꯥꯏ ꯑꯣꯏꯒꯦꯅ ꯂꯥꯛꯈꯤꯕ ꯅꯠꯇꯦ. ꯄꯥꯝꯗ꯭ꯔꯕꯗꯤ ꯐꯔꯦ ꯀꯩꯅꯣ. ꯑꯩꯕꯨ ꯄꯥꯝꯕ ꯅꯨꯄꯥ ꯃꯌꯥꯝ ꯀꯣꯛꯊꯣꯡ ꯑꯃ ꯂꯩ. ꯌꯨꯝꯗꯨꯝ ꯄꯥꯟꯊꯣꯛꯈꯤꯒꯦ. ꯅꯨꯄꯥꯕꯨ ꯅꯪꯗꯔꯣ? ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯕꯤꯔꯩ ꯃꯐꯤ ꯀꯜꯂꯝꯗꯨꯅ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯃꯥ ꯃꯉꯥꯏꯔꯦ ꯍꯥꯏꯅ ꯊꯣꯛꯈꯤꯔꯝꯃꯤ. ꯕꯤꯃꯣꯜꯁꯨ ꯇꯣꯝꯕꯤꯔꯩꯒꯤ ꯎꯁꯤꯠꯇ ꯃꯇꯧꯗꯨꯗ ꯆꯠꯈ꯭ꯔꯤꯕ ꯃꯁꯥꯗꯗꯤ ꯇꯥꯏꯅꯕ ꯉꯝꯗ ꯄꯣꯠꯆꯩ ꯊꯦꯡꯅꯕꯗ ꯀꯥꯎꯈꯥꯏꯕ ꯂꯪꯈꯥꯏꯕ ꯇꯧꯍꯧꯔꯝꯃꯤ. ꯃꯌꯥꯝ ꯃꯃꯥꯡꯗ ꯕꯤꯃꯣꯜꯅ ꯇꯥꯟꯊꯣꯛꯄ ꯃꯥꯜꯂꯕꯁꯨ ꯇꯣꯝꯕꯤꯔꯩ ꯌꯨꯝꯗꯨꯗ ꯀꯨꯏꯅ ꯂꯩꯔꯣꯏ ꯈꯪꯕꯅ ꯍꯥꯟꯅ ꯂꯣꯟꯅ ꯁꯅꯥ ꯂꯨꯄꯥ ꯃꯥꯟꯆꯥꯡ ꯑꯌꯥꯝꯕ ꯃꯄꯥꯝꯗ ꯂꯣꯏꯅ ꯊꯩꯗꯨꯅ ꯊꯝꯂꯕꯅꯤ. ꯑꯗꯨꯅ ꯃꯗꯨꯅ ꯃꯅꯤꯡ ꯇꯧꯅ ꯍꯤꯡꯂꯨꯕ ꯌꯥꯔꯦ ꯈꯟꯅ ꯃꯥꯗꯤ ꯐꯅꯗꯨꯝ ꯍꯔꯥꯎꯅ ꯆꯠꯈꯤꯕꯅꯤ. ꯑꯁꯣꯝꯗ ꯂꯐꯣꯏꯗꯨ ꯁꯅꯥ ꯍꯣꯡꯕꯅ ꯃꯉꯣꯟꯗ ꯕꯁꯟꯇꯤꯕꯨ ꯄꯤꯊꯣꯔꯛꯄꯗꯨꯗ ꯍꯔꯥꯎꯅ ꯃꯌꯨꯝꯗꯒ ꯍꯟꯖꯤꯟꯗ ꯕꯁꯟꯇꯤꯒꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ. ꯂꯐꯣꯏꯁꯨ ꯕꯁꯟꯇꯤꯒꯤ ꯃꯅꯥ ꯍꯦꯛ ꯌꯧꯕꯒ ꯍꯔꯥꯎ ꯁꯅꯥ ꯍꯣꯡꯕꯅ ꯍꯥꯏꯔꯛꯄꯗꯨ ꯑꯗꯨ ꯍꯦꯛ ꯇꯝꯂꯨꯔꯦ. ꯃꯗꯨ ꯇꯥꯔꯨꯕꯗ ꯕꯁꯟꯇꯤꯗꯤ ꯃꯩ ꯍꯧꯅ ꯍꯦꯛ ꯁꯥꯎꯒꯠꯂꯛꯂꯝꯃꯤ. ꯇꯥꯗꯅ ꯈꯜꯂꯤꯁꯤꯕꯨ ꯑꯩꯁꯨ ꯄꯪꯌꯥꯗ ꯌꯥꯕ ꯅꯨꯄꯤ ꯑꯣꯏꯅ ꯎꯔꯕ? ꯏꯕꯦꯝꯃ ꯑꯗꯨꯒꯤ ꯅꯠꯇꯦ. ꯏꯇꯥꯎ ꯍꯣꯡꯕꯅ ꯂꯧꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯅꯇꯣꯝꯇ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯇꯦ. ꯑꯩꯒ ꯑꯣꯏꯅ. ꯀꯔꯤ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯗꯅ! ꯍꯥꯏꯔꯒ ꯕꯁꯟꯇꯤꯗꯨ ꯃꯥꯒꯤ ꯃꯁꯤꯡ ꯂꯥꯛꯇꯨꯅ ꯂꯐꯣꯏꯗ ꯄꯪꯐꯨꯗ ꯐꯨꯖꯤꯜꯂꯝꯃꯤ. ꯐꯨꯅ ꯃꯆꯤꯟꯗꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯂꯦꯞꯂꯝꯗꯦ. ꯈꯪꯅꯤꯕ, ꯑꯩ ꯍꯧꯖꯤꯛꯃꯛ ꯇꯥꯍꯣꯡꯕꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤꯕ. ꯑꯗꯨꯒ ꯍꯥꯏꯗꯨꯗꯨ ꯈꯪꯅꯤꯕ. ꯑꯁꯦꯡꯕꯅꯤ, ꯑꯩꯗꯤ ꯃꯥꯅ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯗ ꯍꯥꯏꯖꯕꯅꯤ. ꯈꯪꯅꯤꯕ ꯃꯥꯁꯨ ꯑꯩꯅ ꯃꯌꯨꯝ ꯆꯠꯂꯒ ꯂꯥꯟ ꯇꯧꯔꯨꯒꯦ. ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯈꯥꯡꯗꯨꯅ ꯂꯥꯛꯄꯁꯤꯗ ꯃꯥ ꯌꯥꯝ ꯍꯦꯟꯖꯤꯜꯂꯦꯕ, ꯈꯪꯅꯤꯕ. ꯍꯥꯏꯅ ꯕꯁꯟꯇꯤꯗꯨ ꯂꯐꯣꯏꯕꯨ ꯐꯨꯕ ꯂꯦꯞꯂꯝꯂꯒ ꯁꯥꯎꯅ ꯃꯐꯤ ꯁꯦꯝꯖꯤꯟꯗꯨꯅ ꯁꯅꯥ ꯍꯣꯡꯕꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ. ꯂꯐꯣꯏꯁꯨ ꯐꯅ ꯀꯟꯅꯗꯤ ꯈꯥꯝꯅꯕ ꯂꯥꯛꯅꯕꯅꯤ. ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯈꯤꯗ꯭ꯔꯦ. ꯕꯁꯟꯇꯤꯗꯨ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯗꯅ ꯀꯔꯤꯅ ꯐꯩ ꯀꯔꯤꯅ ꯐꯠꯇꯦ ꯍꯥꯏꯕꯒ ꯑꯃꯠꯇ ꯈꯟꯈꯤꯗ꯭ꯔꯦ. ꯑꯔꯣꯟꯕ ꯑꯣꯏꯔꯝꯕ ꯂꯤꯆꯠꯇꯨꯅ ꯁꯅꯥ ꯍꯣꯡꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯑꯐꯣꯡꯕ ꯑꯣꯏꯍꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ. ꯑꯁꯣꯝꯗꯅ ꯑꯄꯥꯕꯤꯁꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯑꯃꯥꯏꯕꯤ ꯑꯃꯒ ꯇꯥꯟꯅꯔꯨꯕꯗ ꯊꯥ ꯂꯦꯞꯂꯦ ꯍꯥꯏꯔꯛꯄꯗꯒꯤ ꯃꯥꯗꯤ ꯍꯔꯥꯎ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯟꯖꯔꯛꯄꯅꯤ. ꯑꯗꯨꯕꯨ ꯀꯣꯟꯊꯣꯡꯆꯩꯗꯨ ꯆꯤꯡꯊꯣꯛꯂꯒ ꯀꯣꯟꯊꯣꯡꯗꯨ ꯍꯦꯛ ꯀꯥꯟꯁꯤꯟꯒꯦ ꯇꯧꯕꯒ ꯇꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯁꯥꯎꯔꯤ. ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ? ꯑꯄꯥꯕꯤ ꯇꯞꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ, ꯀꯔꯤ, ꯌꯨꯝꯁꯤꯕꯨ ꯇꯥꯍꯣꯡꯕꯒꯤ ꯑꯣꯏꯔꯕ꯭ꯔꯣ? ꯍꯣꯡꯕ ꯍꯥꯏꯗꯤ ꯌꯦꯡꯈꯣꯡꯒꯤ ꯁꯅꯥ ꯍꯣꯡꯕꯗꯣ? ꯃꯥꯅꯤ. ꯑꯗꯣ ꯁꯣꯝꯅ ꯀꯅꯥ? ꯃꯥꯒꯤ ꯅꯨꯄꯤꯅꯤ. ꯀꯩ ꯍꯥꯏꯕ? ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕ? ꯑꯗꯨꯗꯤ ꯌꯨꯝꯁꯤ ꯂꯩꯔꯤꯕꯗꯨꯅ ꯀꯅꯥ ꯇꯥꯔꯕ? ꯑꯗꯨꯅ ꯌꯨꯝꯗ ꯂꯩꯕ ꯅꯨꯄꯤ, ꯑꯗꯨꯒ ꯑꯩꯅ ꯂꯝꯗ ꯂꯧꯔꯒ ꯂꯩꯕ ꯅꯨꯄꯤ. ꯑꯩꯁꯦ ꯌꯥꯝ ꯊꯨꯔꯦ, ꯋꯥꯔꯤꯒ ꯀꯣꯟꯅ ꯁꯥꯟꯅꯔꯁꯦ. ꯑꯩ ꯃꯥꯒ ꯆꯞ ꯆꯥꯕꯤ ꯋꯥ ꯑꯝꯇ ꯉꯥꯡꯅꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ. ꯀꯩ ꯃꯇꯥꯡꯒꯤꯅꯣ? ꯈꯔ ꯂꯨꯔꯦ. ꯑꯗꯨꯗꯤ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏ. ꯀꯩꯒꯤꯅꯣ ꯁꯣꯝꯅ ꯑꯁꯨꯛ ꯌꯥꯝ ꯁꯥꯡꯊꯅ ꯂꯩꯕꯤꯔꯤꯁꯤꯕꯣ? ꯁꯣꯝꯁꯤꯕు ꯇꯥꯍꯣꯡꯕꯒꯤ ꯀꯅꯥ ꯑꯣꯏꯔꯤꯒꯦ? ꯑꯩꯁꯦ ꯌꯨꯝꯁꯤ ꯂꯩꯔꯤꯕꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅꯤ. ꯏꯆꯦ, ꯑꯩ ꯈꯪꯗ ꯇꯧꯕꯅꯤ. ꯑꯩꯒꯤ ꯋꯥꯁꯦ ꯑꯃꯨꯛꯇ. ꯍꯥꯏꯔꯒ ꯕꯁꯟꯇꯤ ꯋꯥꯗꯨ ꯁꯦꯡꯗꯣꯛꯀꯤ ꯍꯣꯠꯅꯖꯔꯝꯃꯤ. ꯑꯗꯨꯕꯨ ꯑꯄꯥꯕꯤ ꯃꯥꯁꯨ ꯁꯥꯎꯅꯤꯡꯈꯤꯕꯒꯤ ꯃꯌꯥꯏꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯑꯝꯇ ꯇꯥꯗ ꯁꯥꯎꯅ ꯕꯁꯟꯇꯤꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ, ꯂꯥꯎꯗꯣ, ꯉꯁꯤꯗꯤ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯒ ꯄꯦꯕꯦꯠ ꯃꯆꯥꯒ ꯄꯨꯟꯅ ꯍꯦꯛꯇ ꯆꯒꯦꯝ ꯄꯣꯝꯕꯗꯧꯅ ꯄꯣꯝꯊꯣꯛꯀꯦ ꯈꯪꯅꯤꯕ. ꯍꯥꯏꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯦꯛꯇ ꯁꯣꯔꯣ ꯆꯤꯡꯂꯒ ꯄꯨꯁꯤꯟꯈꯤꯔꯝꯃꯤ. ꯕꯁꯟꯇꯤꯁꯨ ꯐꯅ ꯀꯟꯅ ꯌꯥꯟꯗꯨꯅ ꯆꯪꯗꯅꯕ ꯍꯣꯠꯅꯕꯅꯤ. ꯑꯗꯨꯕు ꯑꯄꯥꯕꯤꯅ ꯉꯝꯗꯨꯅ ꯁꯨꯃꯥꯡ ꯐꯥꯎꯕ ꯍꯦꯛꯇ ꯁꯣꯔꯣ ꯆꯤꯡꯂꯒ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ, ꯍꯣ, ꯇꯥꯔꯤꯕ꯭ꯔꯣ? ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯅꯪ ꯅꯥꯗ ꯂꯣꯟꯅ ꯊꯩꯗꯨꯅ ꯊꯝꯕ ꯄꯦꯕꯦꯠꯇꯣ
ꯃꯁꯥꯅ ꯃꯈꯣꯡꯅ ꯊꯣꯡꯅ ꯌꯨꯝ ꯊꯤꯗꯨꯅ ꯂꯥꯛꯑꯦꯅꯦ ꯑꯝꯇ ꯊꯨꯅ ꯂꯦꯡꯊꯣꯛꯄꯤꯔꯛꯑꯣ ꯁꯅꯥꯍꯣꯡꯕ ꯑꯄꯥꯕꯤꯅ ꯂꯥꯎ ꯈꯣꯡꯕꯗꯨ ꯇꯥꯕꯗ ꯀꯔꯤꯅꯣ ꯈꯟꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯄꯗ ꯕꯁꯟꯇꯤꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯀꯟꯅ ꯀꯟꯊꯣꯛꯂꯒ ꯆꯠꯅꯕ ꯍꯣꯠꯅꯔꯒ ꯑꯄꯥꯕꯤꯅ ꯅꯝꯗꯅ ꯌꯥꯜꯂꯒ ꯆꯤꯡꯂꯤꯕꯗꯨ ꯎꯕꯗ ꯃꯀꯣꯛ ꯍꯣꯠꯂꯒ ꯑꯁ ꯂꯣꯏꯔꯦꯗꯅ ꯑꯩꯗꯤ ꯑꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯕ ꯂꯥꯏꯅꯣ ꯈꯪꯗꯦꯕ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏꯌꯦ ꯑꯩꯅ ꯀꯩ ꯍꯥꯏꯈꯤꯒꯦꯗꯣ ꯑꯃꯨꯛꯇ ꯅꯤꯡꯁꯤꯡꯕꯤꯌꯨ ꯑꯁ ꯅꯨꯄꯤ ꯑꯩꯒꯤ ꯋꯥꯁꯤ ꯑꯃꯨꯛꯇ ꯇꯥꯍꯣꯡꯕ ꯅꯪꯒꯤ ꯅꯑꯣꯡꯁꯦ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯅꯪꯁꯨ ꯁꯥꯎꯈꯤꯅꯨ ꯀꯩꯗꯧꯒꯦ ꯀꯩꯒꯤ ꯁꯥꯎꯔꯣꯏ ꯅꯣꯏꯒꯤ ꯁꯥꯎꯅꯕ ꯁꯥꯎꯅꯗꯕ ꯈꯪꯗꯦ ꯅꯁꯛꯁꯤꯡꯗꯣ ꯁ꯭ꯋꯥꯏꯗ ꯎꯠꯂꯅꯨ ꯅꯨꯄꯥ ꯅꯪꯁꯨ ꯉꯁꯤꯗꯒꯤ ꯌꯨꯝꯁꯤꯗ ꯈꯣꯡꯒꯨꯜ ꯐꯥꯎꯕ ꯇꯥꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯁꯦ ꯅꯁꯥꯅ ꯈꯪꯖꯧ ꯑꯄꯥꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯅꯥꯍꯣꯡꯕ ꯄꯥꯈꯠꯅ ꯃꯇꯨꯍꯜꯒꯤ ꯃꯈꯨꯠ ꯌꯥꯟꯗꯨꯅ ꯇꯦꯊꯁꯤꯟꯅꯗꯨꯅ ꯈꯣꯟꯖꯦꯜ ꯁꯤꯊꯠꯅ ꯅꯨꯄꯤ ꯑꯩ ꯂꯥꯟꯖꯔꯦ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯣꯏ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯀꯩꯗꯧꯒꯦ ꯑꯩ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯣꯏꯕ ꯏꯆꯥ ꯊꯣꯏꯕꯤꯅ ꯁꯥꯈꯤ ꯅꯪꯅ ꯊꯥꯖꯗ꯭ꯔꯒ ꯑꯩ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯁꯛꯀꯦ ꯌꯥꯔꯦ ꯌꯥꯔꯦꯀꯣ ꯅꯪꯒꯤ ꯅꯇꯥꯗꯣ ꯈꯛ ꯇꯧꯔꯅꯨ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯊꯥꯖꯗꯧꯕ ꯅꯠꯇꯦ ꯑꯩꯅ ꯀꯔꯤ ꯍꯥꯏꯒꯦ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯕꯗꯤ ꯅꯪ ꯌꯨꯝꯁꯤ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯆꯠꯈ꯭ꯔ ꯆꯠꯂꯣ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯕꯁꯟꯇꯤꯗꯨ ꯃꯐꯝꯗꯨꯗ ꯃꯥꯅ ꯀꯨꯏꯅ ꯂꯩꯊꯔꯕꯁꯨ ꯀꯥꯟꯅꯕ ꯐꯪꯂꯔꯣꯏ ꯈꯟꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯀꯦ ꯇꯧꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯁꯅꯥꯍꯣꯡꯕꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯂꯥꯎꯅꯕꯗꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯃꯃꯥ ꯃꯄꯥ ꯎꯕꯗ ꯁꯅꯥꯍꯣꯡꯕꯗꯨ ꯃꯁꯣꯡ ꯐꯟꯅ ꯀꯔꯤ ꯅꯪꯒꯨꯝꯕ ꯅꯩꯕꯨ ꯇꯥꯟꯕ ꯅꯠꯇꯦ ꯌꯨꯝꯁꯤ ꯑꯩꯒꯤ 이마 봐봐 나몽 누비 네이버 윰시 레베 야르 해 나몽 누비세 단톡크르 와두다 바산티도 ꯆꯠꯄ ꯍꯧꯔꯝꯕꯗꯒꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯌꯨꯝꯗꯨꯗ ꯃꯥ ꯂꯩꯕꯒꯤ ꯍꯛ ꯐꯪꯂꯅꯤ ꯈꯟꯅ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯈꯜꯂꯨꯕꯅ ꯑꯃ ꯑꯣꯏꯔꯛꯄꯅ ꯃꯍꯥꯏꯗꯨꯅꯤ ꯁꯅꯥꯍꯣꯡꯕꯒꯤ ꯃꯄꯥꯅ ꯍꯩ ꯏꯃꯧ ꯅꯨꯄꯤꯗꯣ ꯀꯔꯤꯒꯤ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯧꯕꯗꯤ ꯅꯪꯅꯤꯅꯦ ꯅꯪ ꯀꯩꯅꯣ ꯑꯩꯁꯤꯕꯨ ꯏꯃꯥ ꯄꯥꯎꯕꯨ ꯉꯥꯎꯔꯕ ꯅꯣꯏꯒꯤ ꯍꯦꯛ ꯄꯣꯛꯆꯔꯤꯕ ꯅꯆꯥꯁꯤꯕꯨ ꯅꯃꯧ ꯅꯨꯄꯤ ꯅꯠꯇꯤꯌꯦ ꯅꯆꯥꯁꯦ ꯑꯩꯅꯦ ꯅꯣꯏꯅ ꯄꯣꯛꯏꯁꯦ ꯑꯩꯅꯦꯕ ꯃꯥ ꯅꯠꯇꯤꯌꯦ ꯇꯥꯅꯤꯡꯗꯦ ꯅꯪꯒꯤ ꯋꯥꯗꯣ ꯅꯪꯗꯤꯅꯦ ꯂꯝꯍꯥꯡ ꯇꯨꯝꯍꯥꯡꯗ ꯂꯩꯒꯦꯔꯥ ꯀꯩꯗꯧꯒꯦꯒꯦ ꯑꯩꯈꯣꯏ ꯑꯝꯇ ꯈꯪꯗꯦ ꯏꯃꯧ ꯁꯅꯥꯗꯤꯅꯦ ꯏꯆꯥ ꯅꯤꯉꯣꯜꯗꯒꯤꯁꯨ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯂꯨꯅ ꯈꯜꯂꯤꯕ ꯑꯗꯨꯅ ꯀꯅꯥꯝꯇ ꯃꯥꯒꯤ ꯃꯇꯨ ꯅꯥꯝꯃ ꯐꯥꯎꯕ ꯁꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯕꯁꯟꯇꯤꯅ ꯅꯌꯨꯝꯁꯤꯗ ꯐꯥꯎꯕ ꯑꯁꯨꯝ ꯍꯥꯏꯅ ꯍꯥꯏꯔꯒ ꯑꯁꯨꯝ ꯂꯩꯊꯕ ꯉꯝꯂꯤꯕ ꯅꯨꯄꯤꯁꯦ ꯃꯉꯛ ꯄꯥꯏꯔꯒ ꯀꯣꯛ ꯏꯟꯈꯤꯕ ꯌꯥꯗ꯭ꯔꯣ ꯑꯗꯨꯒ ꯅꯃꯥ ꯅꯄꯥ ꯁꯣꯟꯕꯁꯤꯁꯨ ꯄꯨꯊꯔꯒ ꯊꯝꯕ ꯌꯥꯗ꯭ꯔꯣ ꯑꯄꯥꯕꯤꯅ ꯀꯔꯤ ꯍꯥꯏꯕ ꯅꯪꯒꯨꯝꯕꯅ ꯑꯗꯨꯝ ꯅꯤꯃꯥ ꯄꯥꯕꯗ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯍꯥ ꯑꯁꯤ ꯍꯥꯏꯔꯒ ꯑꯄꯥꯕꯤꯗꯨ ꯕꯁꯟꯇꯤꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯅ ꯊꯥꯖꯤꯜꯂꯛꯂꯝꯃꯤ ꯕꯁꯟꯇꯤꯁꯨ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯕꯅ ꯃꯈꯨꯠ ꯍꯟꯒꯦ ꯍꯥꯏꯅ ꯇꯧꯕꯗ ꯁꯅꯥꯍꯣꯡꯕꯒꯤ ꯃꯃꯥꯗꯨꯅ ꯀꯜꯂꯞꯅ ꯍꯩ ꯅꯨꯄꯥ ꯃꯆꯥ ꯅꯪꯕꯨ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤꯅꯦ ꯅꯪꯒꯤ ꯑꯔꯣꯏꯕ ꯅꯨꯄꯤꯁꯦ ꯍꯧꯖꯤꯛꯃꯛ ꯐꯨꯔꯒ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯣ ꯑꯗꯨꯕꯨ ꯀꯌꯥꯝ ꯂꯨꯕ ꯋꯥꯅꯤꯅ ꯏꯃꯥ ꯅꯣꯏꯅꯕꯨ ꯍꯥꯏꯔꯗꯤ ꯐꯨꯔꯒ ꯍꯦꯛꯇ ꯇꯥꯟꯈꯤꯒꯦꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥꯍꯣꯡꯕꯗ ꯕꯁꯟꯇꯤꯕꯨ ꯇꯞꯇ ꯃꯈꯩ ꯐꯨꯔꯒ ꯌꯨꯝꯗꯨꯗꯒꯤ తాꯟꯊꯣꯛꯈꯤꯔꯝꯃꯤ ꯁꯅꯥꯍꯣꯡꯕ ꯃꯇꯨ ꯐꯨꯔꯨꯕꯒꯤ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯒ ꯏꯃꯥ ꯁꯤꯔꯗꯤ ꯅꯆꯥ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯑꯄꯥꯕꯤꯅ ꯀꯅꯥ ꯍꯥꯏꯕ ꯅꯪ ꯌꯨꯝꯁꯤ ꯂꯩꯕ ꯌꯥꯏꯌꯦ ꯅꯣꯏꯒꯤꯁꯤ ꯅꯣꯏ ꯃꯁꯦꯟ ꯃꯥꯟꯅꯔꯒ ꯑꯩꯕꯨ ꯑꯄꯪꯕ ꯁꯤꯕꯅꯤꯅꯦ ꯑꯄꯪꯕ ꯁꯤꯕ ꯅꯠꯇꯦꯅꯦ ꯅꯃꯥ ꯅꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯅꯤ ꯑꯗꯨꯇꯛ ꯍꯪꯕꯅꯤ ꯅꯪꯕు ꯌꯨꯝꯁꯤ ꯂꯩꯕ ꯌꯥꯔꯦ ꯍꯥꯏꯅꯗꯤ ꯍꯥꯏꯈꯤꯗꯦꯗꯅ ꯑꯁꯤ ꯍꯥꯏꯅ ꯃꯃꯥ ꯃꯄꯥ ꯌꯥꯎꯅ ꯃꯆꯥ ꯂꯝꯆꯠ ꯅꯥꯏꯗꯕꯗꯨ ꯌꯨꯝꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ ꯁꯅꯥꯍꯣꯡꯕ ꯃꯥꯅ ꯆꯠꯂꯨꯕ ꯁꯥꯖꯠ ꯂꯤꯆꯠ ꯑꯗꯨꯅ ꯕꯁꯟꯇꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕꯁꯨ ꯉꯝꯗ ꯑꯗꯨꯃꯛ ꯂꯝꯍꯥꯡ ꯇꯨꯝꯍꯥꯡꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯕ ꯇꯨꯡꯗ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤꯅꯣ ꯇꯣꯝꯕꯤꯔꯩꯒꯤ ꯍꯦꯛ ꯃꯄꯥ ꯆꯥꯅ ꯊꯦꯡꯅꯔꯤ ꯍꯥꯟꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯈꯤꯕ ꯑꯣꯏꯕꯅ ꯀꯣꯏꯅꯗꯅ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯒꯤ ꯋꯥꯔꯤ ꯄꯨꯡꯕ ꯇꯝꯅꯔꯝꯃꯤ ꯑꯅꯤꯃꯛ ꯑꯃꯅ ꯑꯃꯒꯤ ꯐꯤꯕꯝ ꯃꯨꯟꯅ ꯈꯪꯂꯕꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯒꯤ ꯉꯥꯛꯂꯧ ꯑꯣꯏꯅꯗꯨꯅ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯁꯤ ꯍꯥꯏꯅ ꯌꯥꯅꯗꯨꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯗꯤ ꯑꯅꯤꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯟꯅ ꯁꯨꯅꯕ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯅ ꯊꯕꯛ ꯍꯦꯛ ꯁꯨꯔꯨꯕꯒ ꯐꯪꯂꯛꯄ ꯁꯦꯜꯗꯨꯅ ꯆꯥꯅꯤꯡꯕꯗ ꯆꯥ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯅ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯄꯥꯡꯒꯜ ꯍꯜꯂꯛꯂꯕ ꯁꯨꯕ ꯅꯣꯝꯕ ꯉꯝꯂꯛꯇ꯭ꯔ ꯃꯇꯝꯗꯨꯗꯗꯤ ꯃꯔꯜ ꯃꯊꯨꯝꯁꯨ ꯑꯃꯠꯇ ꯇꯥꯟꯁꯤꯜꯂꯒ ꯂꯦꯞꯁꯤꯜꯍꯧꯗ ꯃꯆꯥ ꯃꯁꯨꯁꯨ ꯑꯃꯠꯇ ꯌꯥꯎꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅ ꯆꯥꯛꯅꯤ ꯐꯤꯡꯅꯤꯗꯨꯅ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯑꯇꯥ ꯑꯇꯨ ꯆꯥꯗꯨꯅ ꯂꯦꯟꯈꯤꯔꯝꯃꯤ